ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯃꯆꯤꯟ ꯃꯅꯥꯎ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗꯅꯤ, ꯈꯨꯜ ꯑꯁꯤꯗ ꯇꯣꯝꯕꯤ ꯀꯧꯕ ꯑꯃꯗꯤ ꯊꯔꯣ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯂꯩꯈꯤꯗ꯭ꯔꯦ, ꯃꯈꯣꯏ ꯑꯅꯤꯈꯛ ꯃꯃꯥ ꯃꯄꯥ ꯂꯩꯇꯅ ꯍꯤꯡꯕꯅꯤ꯫ ꯇꯣꯝꯕꯤꯅ ꯃꯆꯦꯅꯤ ꯑꯗꯨꯒ ꯊꯔꯣꯅ ꯃꯅꯥꯎꯅꯨꯄꯤꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ, ꯊꯔꯣ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩ꯫ ꯃꯆꯦ ꯆꯪꯂꯛꯇꯨꯅ, "ꯊꯔꯣ, ꯆꯥꯛꯇꯣ ꯅꯪꯅ ꯑꯣꯏꯅ ꯊꯣꯡꯕ ꯍꯧꯔꯝꯃꯦꯗꯅ?" "ꯍꯣꯏ ꯏꯆꯦ, ꯑꯩꯅ ꯑꯗꯨꯝ ꯊꯣꯡꯉꯕ." "ꯑꯗꯨꯗꯤ ꯊꯣꯡꯉꯣꯀꯣ, ꯏꯆꯦ ꯃꯅꯤꯡꯒꯤ ꯏꯪꯈꯣꯜ ꯁꯝꯕꯜꯁꯦ ꯈꯥꯕ ꯑꯝꯇ ꯍꯧꯒꯦ." "ꯍꯣꯏ ꯏꯆꯦ, ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯏꯪꯈꯣꯜꯁꯦ ꯁꯟ ꯌꯥꯝꯅ ꯆꯪꯕꯅꯤ." "ꯑꯗꯨꯅꯦ, ꯄꯣꯠ ꯊꯥꯕ ꯍꯧꯔꯒꯗꯤ ꯁꯟꯅ ꯆꯥꯕꯗ ꯈꯥꯡꯕ ꯉꯝꯂꯔꯣꯏꯅ ꯇꯧꯕꯅꯤ." "ꯍꯣꯏ ꯏꯆꯦ." ꯊꯔꯣꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯍꯧꯔꯤ, ꯑꯗꯨꯒ ꯇꯣꯝꯕꯤꯅ ꯃꯅꯤꯡꯗ ꯁꯝꯕꯜ ꯈꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯑꯌꯤꯡꯕꯤ ꯈꯣꯏꯒꯤ ꯌꯨꯝꯗꯅꯤ꯫ ꯑꯌꯤꯡꯕꯤ ꯇꯣꯝꯕꯤꯅ ꯁꯝꯕꯜ ꯈꯥꯔꯤꯕꯗꯨ ꯎꯕꯗ, "ꯃꯥꯒꯤꯁꯤ ꯁꯝꯕꯜ ꯈꯥꯔꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ. ꯂꯩꯁꯥꯕꯤ ꯃꯥꯅ ꯑꯣꯟꯊꯣꯛꯅ ꯍꯩꯄꯥ ꯁꯤꯡꯈ꯭ꯔꯦꯗ." ꯑꯌꯤꯡꯕꯤ ꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ, "ꯇꯣꯝꯕꯤ, ꯅꯪꯒꯤꯗꯨꯕꯨ ꯁꯝꯕꯜ ꯈꯥꯔꯤꯕ꯭ꯔꯣ?" "ꯍꯣꯏ ꯏꯅꯝꯃ, ꯁꯟ ꯌꯥꯝꯅ ꯆꯪꯉꯦꯅ ꯇꯧꯕꯅꯤ, ꯁꯟ ꯇꯥꯟꯕꯗ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦ." "ꯃꯥꯅꯤ ꯃꯥꯅꯤ, ꯑꯩꯈꯣꯏꯅꯁꯨ ꯎꯔꯗꯤ ꯍꯦꯛ ꯍꯦꯛ ꯇꯥꯟꯕꯤꯕꯅꯤ." "ꯍꯣꯏ ꯏꯅꯝꯃ, ꯁꯨꯝ ꯇꯥꯟꯕ ꯉꯝꯕ ꯅꯠꯇꯦꯅ ꯈꯥꯖꯤꯟꯕꯅ ꯐꯔꯦꯅ ꯇꯧꯕꯅꯤ." "ꯍꯩꯕꯨ ꯍꯩꯕ꯭ꯔꯅꯦ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ?" "ꯁꯤꯒꯤꯕꯨꯗꯤ ꯍꯩꯗ ꯏꯆꯦ." "ꯃꯥꯅꯤ ꯃꯥꯅꯤ, ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤꯅꯦ ꯂꯣꯏꯅ ꯍꯩꯖꯤꯟꯒꯗꯕꯅꯤꯀꯣ." "ꯍꯣꯏ ꯏꯅꯝꯃ, ꯑꯗꯣ ꯏꯅꯝꯃ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ." "ꯀꯩ ꯋꯥꯅꯣ ꯏꯅꯝꯃ, ꯍꯦꯛꯇ ꯍꯥꯏꯌꯨ." "ꯏꯅꯝꯃ ꯍꯣꯏꯒꯤ ꯏꯄꯥꯝꯔꯣꯝꯗꯅꯦ, ꯏꯅꯝꯃꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ, ꯑꯩꯈꯣꯏ ꯁꯤꯗ ꯅꯍꯥꯟ ꯂꯥꯛꯄꯗ ꯅꯪꯁꯦ ꯎꯈ꯭ꯔ ꯃꯥꯜꯂꯤ. ꯂꯩꯀꯥꯏꯒꯤ ꯎꯄꯥ ꯅꯨꯄꯥꯅꯤ, ꯃꯁꯛꯀꯥꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯕ, ꯃꯔꯝꯒꯥꯁꯦ ꯌꯥꯝꯅ ꯃꯣꯛꯏ, ꯃꯌꯨꯝꯁꯨ ꯅꯨꯡꯉꯥꯏ, ꯍꯣꯠꯅꯕ ꯀꯟꯈ꯭ꯔꯕ, ꯏꯄꯥꯝꯂꯣꯝꯒꯤꯅꯤ ꯍꯥꯏꯅ ꯊꯥꯒꯠꯄꯒꯤ ꯋꯥꯗꯤ ꯅꯠꯇꯦꯀꯣ. ꯅꯨꯄꯤ ꯃꯌꯥꯝꯅꯅꯦ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕꯅꯤ. ꯃꯥꯅ ꯅꯪꯁꯦ ꯅꯍꯥꯟ ꯎꯕꯗꯨꯗ ꯅꯨꯡꯁꯤꯈ꯭ꯔꯕ ꯃꯥꯜꯂꯤ. ꯑꯗꯨꯗꯅꯦ ꯏꯅꯝꯃꯗ ꯍꯥꯏꯕꯤꯌꯣꯅ ꯍꯥꯏꯔꯛꯄꯅꯤꯅꯦ ꯅꯪꯕꯨ." "ꯏꯅꯝꯃ, ꯅꯪꯁꯨ ꯐꯩꯗꯣ, ꯑꯗꯨꯅꯅꯦ ꯉꯥꯎꯁꯤꯟꯅꯕ ꯅꯨꯄꯥꯗꯒꯗꯤ ꯇꯥꯍꯟꯅꯤꯡꯗꯦꯅꯅꯦ ꯑꯐꯕꯗꯣ ꯊꯨꯡꯅꯍꯟꯅꯤꯡꯉꯤ ꯏꯅꯝꯃꯅꯗꯤ." ꯇꯣꯝꯕꯤꯅ ꯇꯞꯅ, "ꯏꯅꯝꯃ, ꯑꯩ ꯇꯜꯂꯤꯗ." "ꯀꯩꯒꯤ ꯇꯜꯂꯤꯅꯣ? ꯅꯨꯄꯥꯗꯣ ꯉꯥꯎꯁꯤꯟꯅꯔꯝꯒꯅꯤ ꯈꯜꯂꯤꯔꯣ? ꯑꯗꯨꯝꯅ ꯈꯟꯒꯅꯨꯀꯣ, ꯋꯥꯈꯜ ꯌꯥꯝꯅ ꯇꯥꯈ꯭ꯔꯕꯖꯥꯠꯅꯤ. ꯅꯪꯅꯅꯦ ꯈꯪꯅꯔꯒ ꯈꯪꯅꯤ." "ꯑꯗꯨꯒꯤ ꯅꯠꯇꯦ ꯏꯅꯝꯃ, ꯑꯩꯅ ꯁꯨꯝ ꯇꯟꯕꯒꯤꯅꯤ." "ꯀꯩꯅꯣ, ꯅꯪꯕꯨ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯔꯣ?" "ꯏꯅꯝꯃ, ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤꯁꯨ ꯈꯟꯕ ꯂꯩꯇꯦꯗ." "ꯍꯩ, ꯅꯨꯄꯤꯅ ꯌꯨꯝ ꯄꯥꯟꯗꯕꯗꯤ ꯐꯠꯇꯦꯀꯣ." "ꯄꯥꯟꯕꯕꯨꯗꯤ ꯄꯥꯟꯅꯤ, ꯑꯗꯨꯗ ꯑꯩꯈꯣꯏ ꯊꯔꯣꯒꯤ ꯍꯥꯟꯅ ꯑꯝꯇ ꯅꯤꯡꯊꯤꯅ ꯍꯣꯠꯅꯈꯤꯒꯦꯅ ꯇꯧꯕꯅꯤ." "ꯑꯗꯨꯁꯨ ꯆꯨꯝꯃꯤ, ꯅꯪꯅ ꯃꯆꯦ ꯍꯥꯏꯕꯗꯨ ꯊꯣꯛꯑꯕꯅꯤꯅ." "ꯍꯣꯏ ꯏꯅꯝꯃ, ꯑꯗꯣ ꯅꯪ ꯅꯁꯥꯒꯤꯁꯨ ꯈꯟꯗꯕꯗꯤ ꯌꯥꯗꯕꯅꯤꯀோ." "ꯑꯗꯣ ꯏꯅꯝꯃ, ꯑꯩꯁꯨ ꯂꯣꯏꯔꯦ, ꯆꯪꯉꯒꯦ." "ꯍꯣꯏ ꯍꯣꯏ." ꯇꯣꯝꯕꯤꯗꯨ ꯆꯪꯈꯤ꯫ ꯑꯌꯤꯡꯕꯤꯗꯨ ꯁꯥꯎꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ꯫ "ꯂꯩꯁꯥꯕꯤꯅꯤ ꯀꯥꯏꯅ ꯏꯔꯤꯒꯦ ꯂꯤꯈꯠꯂꯗꯅ. ꯑꯩꯅ ꯃꯈꯣꯏ ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ, ꯅꯨꯄꯥꯗꯨꯅ ꯍꯥꯏꯕꯤꯌꯨ ꯁꯦꯝꯕꯤꯌꯨ ꯍꯥꯏꯕꯒꯤ ꯍꯥꯏꯕꯩ ꯋꯥꯅꯤ. ꯑꯗꯨꯒꯁꯨ ꯌꯥꯗꯕꯤꯒ ꯇꯧꯔꯗꯅ. ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯌꯨꯝ ꯊꯪꯅꯔꯤꯕ ꯃꯅꯝꯃꯅꯤ, ꯌꯥꯐꯝ ꯊꯣꯛꯑꯦ ꯍꯥꯏꯕꯅꯤꯗ. ꯌꯥꯗꯕꯤꯒ ꯇꯧꯔꯗꯅ. ꯃꯥꯅ ꯌꯥꯔꯗꯤ ꯁꯣꯝꯗ ꯑꯩꯁꯨꯅꯦ ꯌꯥꯝꯅ ꯀꯥꯟꯅꯗꯣꯏꯅꯦꯕ. ꯋꯥꯅ ꯐꯤ ꯁꯥꯗ꯭ꯔꯁꯨ ꯌꯥꯗꯣꯏꯅꯦꯕ." ꯁꯛꯇꯥꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯗ꯫ ꯁꯣꯝꯗꯅ ꯊꯔꯣꯅ, "ꯏꯆꯦ, ꯆꯪꯉꯛꯑꯗꯤ ꯀꯩꯗꯧꯔꯒꯦ, ꯁꯝꯕꯜ ꯈꯥꯕ ꯂꯣꯏꯔꯝꯃꯕꯣ?" "ꯂꯣꯏꯔꯝꯗ꯭ꯔꯤꯗ." "ꯑꯗꯨꯒ ꯀꯩꯗꯧꯔꯕ ꯆꯪꯉꯛꯑꯗꯤ?" "ꯏꯅꯝꯃ ꯑꯌꯤꯡꯕꯤꯗꯣ ꯊꯣꯔꯛꯑꯒ ꯋꯥ ꯑꯗꯨꯝ ꯉꯥꯡꯉꯒ ꯂꯩꯔꯕ, ꯑꯗꯨꯗ ꯍꯩꯅꯗꯗꯅ ꯆꯪꯉꯛꯏꯕꯅꯤ. ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯑꯣꯏꯅ ꯇꯧꯔꯒꯦ." ꯀꯨꯏꯊꯅ ꯁꯨꯝ ꯂꯩꯅꯤꯡꯗ꯭ꯔꯕ, ꯃꯈꯥ ꯁꯝꯊꯔꯛꯀꯗꯕ. "ꯇꯧꯕꯅꯤ, ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃꯇ ꯃꯅꯤꯡꯗ ꯊꯣꯛꯄ ꯌꯥꯔꯣꯏ. ꯊꯣꯔꯛꯑꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥꯔꯤ ꯃꯌꯥꯝ ꯁꯥꯔꯛꯄꯅꯤ. ꯀꯩꯅꯣ ꯈꯪꯗꯦ, ꯊꯕꯛꯀ ꯁꯨꯐꯝ ꯑꯝꯇ ꯈꯪꯗꯦ. ꯑꯩꯗꯤ ꯁꯥꯎꯅꯤꯡꯕꯅ." "ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯗꯅ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯗꯨꯅ ꯈꯠꯅꯔꯨꯕ ꯌꯥꯕ ꯅꯠꯇꯦ. ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯒꯗꯕꯅꯤ." "ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯈꯪꯉꯦ ꯏꯆꯦ." "ꯑꯗꯣ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯃꯥꯅ?" "ꯍꯣ, ꯃꯈꯣꯏ ꯃꯄꯥꯝꯂꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯑꯩꯁꯦ ꯍꯥꯏꯕꯤꯌꯨ ꯍꯥꯏꯌꯦ. ꯅꯨꯄꯥꯗꯣ ꯌꯥꯝ ꯐꯩ, ꯍꯣꯠꯅꯕ ꯀꯜꯂꯤ, ꯃꯁꯛ ꯐꯖꯩ, ꯏꯃꯨꯡꯗꯣ ꯅꯨꯡꯉꯥꯏꯅꯤ ꯁꯤꯅꯤꯗꯅ." "ꯏꯁ, ꯑꯁꯤ ꯅꯨꯄꯤꯁꯦ ꯀꯩꯅꯣꯝꯃ ꯇꯧꯕꯅꯤꯀꯣ ꯏꯆꯦ, ꯌꯥꯔꯨꯅꯨꯀꯣ." "ꯌꯥꯔꯝꯗꯦꯗ. ꯑꯗꯨꯅꯦ, ꯃꯄꯥꯝꯗꯣ ꯌꯥꯝꯅ ꯃꯊꯣꯡ ꯆꯥꯗꯦ ꯍꯥꯏꯅꯕꯅꯤ.
ꯃꯥꯅ ꯍꯥꯏꯔꯛꯄꯕꯨ ꯀꯌꯥ ꯃꯊꯣꯡ ꯆꯥꯗꯣꯏꯅꯣ? ꯅꯪꯗꯤ ꯀꯃꯥꯏꯅ ꯃꯊꯣꯡ ꯆꯥꯗꯦ ꯍꯥꯏꯕ ꯈꯪꯉꯤꯕ? ꯁꯨꯝ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯣ ꯑꯗꯨꯗ ꯈꯪꯕꯅꯤ. ꯑꯗꯣ ꯃꯔꯝꯗꯨ ꯀꯩꯒꯤꯅꯣꯕ? ꯃꯆꯦ ꯑꯃꯁꯨ ꯂꯩ ꯍꯥꯏꯕꯅꯤ ꯏꯅꯝꯃ ꯑꯌꯤꯡꯕꯤꯒꯤ. ꯑꯗꯨꯒ ꯃꯌꯥꯝꯕ ꯑꯃꯁꯨ. ꯃꯌꯥꯝꯕꯗꯨꯅ ꯅꯨꯄꯤ 3 ꯂꯣꯜꯂꯦ ꯍꯥꯏꯕꯅꯤ. ꯑꯗꯨꯒ ꯃꯆꯦꯗꯨꯁꯨ ꯃꯄꯥꯝꯗ ꯇꯣꯏꯅ ꯇꯣꯏꯅ ꯍꯜꯂꯛꯑꯒ ꯅꯨꯄꯥ ꯑꯃꯗ ꯑꯃꯨꯛ ꯃꯌꯨꯝ ꯄꯥꯟ ꯑꯃꯗ ꯑꯃꯨꯛ ꯄꯥꯟ ꯑꯗꯨꯝ ꯇꯧꯕ ꯃꯥꯜꯂꯤ. ꯑꯗꯒꯤꯅꯦ ꯃꯄꯥꯗꯨꯁꯨ ꯅꯨꯄꯤ ꯂꯣꯜꯂꯦ ꯀꯥꯏꯅ ꯍꯥꯏꯅꯕꯅꯤ. ꯑꯗꯒꯤ 이남마 ꯑꯌꯤꯡꯕꯤ ꯄꯣꯛꯄ ꯃꯃꯥꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯃꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯕꯅꯤ. ꯑꯗꯒꯤꯅꯦ ꯃꯆꯦ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯃꯃꯥꯗꯨꯅ ꯄꯥꯜꯂꯤꯕ ꯅꯨꯄꯥꯗꯣ ꯑꯗꯨꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯆꯥꯅꯨꯄꯥꯗꯣ ꯑꯗꯨꯒ ꯀꯣꯏꯅꯩ. ꯑꯁ ꯌꯥꯔꯦ ꯅꯪꯒꯤ ꯋꯥꯔꯤꯗꯨ ꯇꯣꯛ. ꯀꯩꯗꯧꯔꯒꯦ ꯏꯆꯦ? ꯑꯗꯨꯛ ꯌꯥꯝꯅ ꯃꯊꯣꯡ ꯆꯥꯗꯕ ꯌꯨꯝꯕꯥꯟꯗꯨꯕꯨ? ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ. ꯅꯪꯅ ꯀꯃꯥꯏ ꯈꯪꯉꯨꯔꯤꯅꯣꯕ? ꯅꯍꯥꯟ ꯀꯩꯊꯦꯜꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯑꯗꯨꯗ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯂꯩꯁꯤꯟꯅꯔꯒ ꯇꯥꯔꯛꯄ 이남마 ꯑꯌꯤꯡꯕꯤꯒꯤ ꯋꯥ ꯑꯣꯏꯕꯗꯨꯗ. ꯏꯁ ꯑꯣꯟꯊꯣꯛꯄ. ꯑꯗꯨꯒꯨꯝꯕ ꯃꯐꯝꯗꯒꯤ ꯊꯣꯔꯛꯄꯅꯕꯨ ꯀꯌꯥ ꯃꯊꯣꯡ ꯆꯥꯗꯣꯏꯅꯣ ꯏꯆꯦ? ꯍꯦ ꯑꯗꯨꯃꯥꯏꯅ ꯃꯤꯉꯣꯟꯗ ꯍꯥꯏꯔꯨꯅꯨꯀꯣ. ꯍꯥꯏꯔꯣꯏꯕ ꯏꯆꯦ. ꯏꯆꯦ ꯋꯥ ꯐꯪꯅꯕꯒ ꯑꯃꯨꯛ ꯉꯝꯖꯔꯔꯣꯏ. ꯑꯗꯣ ꯏꯆꯦ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤꯔꯥ? ꯍꯣꯏ. ꯅꯪꯕꯨ ꯃꯣꯔꯣꯛꯀꯥꯗꯤ ꯃꯦꯠꯂꯕ? ꯃꯦꯠꯇ꯭ꯔꯤꯌꯦ. ꯀꯗꯥꯏꯅꯣ ꯏꯆꯦ ꯃꯦꯠꯂꯛꯑꯒꯦ, ꯅꯪ ꯆꯥꯛꯇꯣ ꯊꯤꯔꯛꯑꯣ. ꯍꯣꯏ ꯏꯆꯦ. ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎꯗꯣ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯃꯆꯦ ꯇꯣꯝꯕꯤꯅ ꯂꯧꯕꯨꯛꯇ ꯆꯠꯅꯅꯕ ꯂꯣꯏꯁꯤꯜꯂꯤ. ꯑꯗꯨꯒ ꯊꯔꯣꯅ ꯀꯣꯟꯗ ꯀꯥꯗꯨꯅ ꯐꯤ ꯁꯥꯕ ꯍꯧꯈ꯭ꯔꯦ. ꯏꯆꯦ ꯂꯧꯕꯨꯛꯇ ꯆꯠꯇꯣꯏꯔꯣ? ꯆꯠꯇꯣꯏꯅꯤ. ꯅꯪꯒꯤꯗꯤ ꯉꯁꯤꯒꯤ ꯈꯨꯂꯪ ꯂꯩꯇꯕ꯭ꯔꯣ? ꯂꯩꯇ꯭ꯔꯦ, ꯍꯌꯦꯡꯒꯤꯗꯤ ꯂꯩ. ꯐꯔꯦ. ꯇꯣꯝꯕꯤ ꯆꯠꯂꯝꯗꯥꯏꯗꯣ ꯃꯅꯥꯎꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯌꯦꯡꯉꯣꯏ, ꯌꯨꯝꯗ ꯐꯖꯅ ꯂꯩꯔꯝꯃꯨ. ꯏꯆꯦ ꯂꯧꯕꯨꯛꯇ ꯆꯠꯂꯒꯦ. ꯃꯤꯒ ꯈꯠꯅꯒꯅꯨꯀꯣ. ꯌꯦꯟ ꯉꯥꯅꯨꯁꯨ ꯁꯥ ꯁꯟꯁꯤꯡꯁꯦ ꯐꯖꯅ ꯌꯦꯡꯁꯤꯜꯂꯝꯃꯨ. ꯃꯈꯣꯏꯒꯤ ꯃꯆꯤꯟꯖꯥꯛꯀꯗꯣ ꯐꯖꯅ ꯊꯥꯗꯨꯅ ꯂꯩꯔꯝꯃꯨꯀꯣ. ꯍꯣꯏ ꯏꯆꯦ. ꯑꯗꯨꯗꯤ ꯏꯆꯦ ꯆꯠꯂꯦꯀꯣ. ꯑꯁꯨꯝꯅ ꯇꯣꯝꯕꯤꯗꯨ ꯂꯧꯕꯨꯛꯇ ꯆꯠꯈꯤꯔꯝꯃꯤ. ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ. ꯊꯔꯣꯅ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯑꯌꯤꯡꯕꯤꯗꯨ ꯃꯈꯣꯏꯗ ꯂꯥꯛꯏ. ꯊꯔꯣ, ꯐꯤ ꯁꯥꯔꯤꯔꯣ ꯅꯪꯕꯣ? ꯊꯔꯣ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ. ꯑꯁꯤ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯂꯥꯛꯏꯅꯦ. ꯍꯣꯏ 이남마ꯗꯤꯅꯦ ꯇꯨꯝꯅꯤꯡꯃꯟꯗꯅ ꯁꯣꯝꯗ ꯂꯥꯛꯏꯕꯅꯤ. ꯌꯨꯝꯗ ꯁꯨꯝ ꯂꯩꯔꯗꯤ ꯇꯨꯝꯅꯤꯡꯉꯗꯕ. ꯅꯨꯡꯊꯤꯟ ꯇꯨꯝꯕꯁꯦ ꯅꯣꯏꯈꯠꯂꯤꯅꯤꯍꯦ. ꯑꯗꯨꯅꯅꯦ ꯇꯨꯝꯗꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃꯅꯤꯀꯣ. ꯋꯥꯏ. ꯇꯨꯝꯗꯤ ꯇꯨꯝꯅꯤꯡ, ꯇꯨꯝꯗꯅ ꯈꯥꯡꯕꯁꯦ. ꯊꯔꯣ ꯅꯪꯕꯨ ꯅꯈꯣꯏꯗꯤ ꯇꯨꯝꯅꯤꯡꯕ ꯐꯕ꯭ꯔꯥ ꯈꯪꯗꯦ. ꯐꯤꯒ ꯁꯥꯗꯅ ꯂꯩ ꯇꯧꯔꯤꯁꯦ. ꯍꯥꯏꯅꯕꯅꯦ 이남마 ꯅꯨꯡꯊꯤꯜ ꯇꯨꯝꯕꯁꯦ ꯅꯣꯏꯈꯠꯂꯦꯅ. ꯑꯗꯨꯅꯤꯅꯦ. 이남마ꯗꯤ ꯅꯣꯏꯁꯨ ꯅꯣꯏꯔꯦ ꯈꯔꯗꯤ. ꯅꯣꯏꯔꯕꯅꯦ. ꯑꯗꯣ ꯃꯧꯗꯤꯅꯦ ꯅꯣꯏꯕꯅ ꯍꯦꯟꯅ ꯐꯖꯕꯅꯤꯗ. ꯊꯔꯣ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ. ꯈꯤꯇꯪ ꯈꯔꯥꯛꯀ ꯅꯣꯏꯕꯗꯧꯅ ꯈꯨꯅꯣꯏꯁꯤꯒ ꯅꯣꯏꯕ ꯐꯖꯕꯅꯤ ꯀꯥꯏꯅ. ꯃꯧ ꯊꯕꯛ ꯁꯨꯅꯤꯡꯗꯕꯤꯁꯤ ꯃꯌꯨꯝꯗꯅ ꯇꯨꯝꯕꯒ ꯆꯥꯕꯒ ꯇꯧꯔꯒ ꯊꯕꯛꯇꯤ ꯁꯨꯛꯁꯨ ꯁꯨꯗꯅ ꯂꯩꯔꯕꯅꯤꯅ ꯐꯤꯕꯝ ꯊꯤꯅ ꯅꯣꯏꯔꯦ ꯍꯥꯏꯕ. ꯃꯁꯥꯅꯗꯤ ꯈꯪꯖꯗꯕ ꯃꯥꯜꯂꯤ. ꯐꯖꯔꯦ ꯀꯥꯏꯅ ꯂꯩꯖꯔꯤꯕꯅꯤꯅꯦ. ꯍꯧꯖꯤꯛꯁꯨ ꯊꯕꯛꯇꯤ ꯁꯨꯅꯤꯡꯗꯕꯅꯤ나 ꯃꯤꯋꯥ ꯑꯃꯨꯛ ꯉꯥꯡꯅꯕ ꯂꯥꯛꯏ ꯂꯩꯁꯥꯕꯤ ꯑꯩꯒꯤ ꯅꯥꯛꯁꯤꯗ. ꯑꯌꯤꯡꯕꯤꯁꯨ ꯃꯈꯥ ꯇꯥꯗꯨꯅ, ꯅꯆꯦꯗꯤ ꯂꯩꯕ ꯎꯗꯦꯅ, ꯇꯨꯝꯃꯤꯕ꯭ꯔꯣ? 이남마 이ꯆꯦꯗꯤ ꯂꯧꯕꯨꯛ ꯆꯠꯈꯤꯌꯦ. ꯑꯁ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎꯁꯤꯅ ꯊꯕꯛꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ. ꯅꯨꯡꯁꯥ ꯁꯥꯕꯁꯤꯗ ꯋꯥꯗ꯭ꯔꯃꯤ ꯅꯣꯏꯕꯣ? ꯁꯨꯝ ꯇꯧꯔꯕꯅꯤꯅ 이남마 ꯋꯥꯕꯒ ꯑꯝꯇ ꯈꯪꯗ꯭ꯔꯦꯗ. ꯀꯟꯈ꯭ꯔꯦ ꯂꯩꯁꯥꯕꯤ ꯅꯈꯣꯏꯅ ꯑꯣꯟꯊꯣꯛꯅ. ꯍꯣꯏ 이남마 ꯇꯧꯗꯕ ꯌꯥꯗꯕꯅꯤꯅ ꯑꯗꯨꯝ ꯇꯧꯔꯤ. ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯊꯔꯣ, ꯅꯪꯕꯨ ꯅꯨꯄꯥꯕꯨ ꯀꯥꯏꯗꯩ ꯈꯪꯅꯔꯤꯒꯦ? ꯑꯁ ꯍꯧꯔꯛꯑꯅꯤ ꯑꯁꯤꯃꯨꯛ. ꯀꯔꯤ ꯍꯥꯏꯕꯅꯣ 이남마ꯕꯨ ꯇꯥꯗ꯭ꯔꯤ. ꯈꯪꯅꯗꯦ ꯍꯥꯏꯕ 이남마. ꯀꯩꯒꯤꯅꯣꯅꯦ ꯅꯁꯥꯗꯨ ꯌꯥꯝ ꯐꯖꯔꯒ ꯈꯪꯅꯕ ꯂꯩꯇꯦ ꯍꯥꯏꯔꯤꯁꯤꯕꯣ? 이남마 ꯁꯤꯒꯨꯝꯕꯁꯦ ꯇꯟꯕ ꯑꯗꯨꯒꯤꯅꯤ. ꯂꯩꯁꯥꯕꯤ ꯅꯈꯣꯏꯅ ꯊꯕꯛꯇꯣ ꯍꯣꯠꯅꯔꯒ ꯑꯗꯨꯝ ꯂꯩ. ꯅꯣꯡꯃꯇꯁꯨ ꯀꯦꯗꯅ ꯃꯧꯗꯅ ꯂꯩꯁꯥꯕꯤꯗꯧꯅ ꯂꯩꯇ꯭ꯔꯤ. ꯑꯗꯨꯅꯗꯤ ꯅꯁꯛ ꯐꯅ ꯐꯖꯔꯕꯁꯨ ꯀꯅꯥꯒꯤ ꯅꯨꯄꯥꯅ ꯍꯥꯏꯕꯤꯔꯛꯀꯅꯤ? ꯊꯕꯛꯇ ꯍꯣꯠꯅꯔꯒ ꯂꯩꯔꯕꯅꯤꯅ ꯅꯨꯄꯥ ꯑꯃꯠꯇꯅ ꯍꯥꯏꯕꯤꯔꯛꯇꯕ. ꯍꯣꯠꯁꯨ ꯍꯣꯠꯅꯒꯗꯕꯅꯤ. ꯑꯗꯣ ꯂꯩꯁꯥꯕꯤꯒꯤ ꯏꯔꯥꯡꯁꯤꯡꯁꯨꯅꯦ ꯌꯥꯎꯒꯗꯕ. 이남마ꯅ ꯍꯥꯏꯔꯤꯁꯦ ꯃꯨꯟꯅ ꯇꯥꯁꯤꯜꯂꯨ. ꯆꯍꯤꯗꯤ ꯁꯨꯝ ꯌꯥꯝꯁꯤꯜꯂꯛꯀꯅꯤ. ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯌꯨꯝ ꯄꯥꯟꯗꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ ꯅꯣꯏ. ꯍꯣꯏ 이남마. ꯑꯗꯣ ꯅꯨꯄꯥꯒꯤꯗꯤ ꯀꯩꯝꯇ ꯈꯜꯂꯨꯅꯨꯗ. 이남마ꯅ ꯄꯤꯅꯤ. ꯑꯁ 이남마ꯁꯤꯃ ꯑꯁꯦꯡꯕꯅꯤꯅꯦ ꯍꯥꯏꯁꯦ. 이남마 ꯂꯩꯔꯤꯁꯤꯗꯤ ꯄꯤꯅꯤ. ꯀꯩꯝꯇ ꯇꯧꯔꯣꯏ. ꯑꯐꯕ ꯅꯨꯄꯥ ꯄꯤꯒꯅꯤ. ꯀꯔꯝꯕ ꯅꯨꯄꯥ ꯃꯑꯣꯡ, ꯀꯔꯝꯕ ꯃꯈꯜ ꯄꯥꯝꯃꯤ ꯍꯥꯏꯕꯗꯣ 이남마ꯗ ꯍꯦꯛꯇ ꯍꯥꯏ.
ꯅꯈꯣꯏꯅ ꯄꯥꯝꯕꯗꯣ ꯆꯞ ꯆꯥꯕ ꯃꯑꯣꯡꯗ ꯏꯅꯝꯃꯅ ꯄꯤꯅꯤ ꯈꯪꯉꯕ? ꯑꯗꯨꯗꯤ ꯏꯅꯝꯃꯒꯤ ꯅꯨꯄꯥ ꯋꯥꯠꯇꯕꯒꯤ ꯃꯑꯣꯡꯅꯤꯅꯦ꯫ ꯑꯣ ꯅꯈꯣꯏꯒꯤꯗꯃꯛꯅꯦ ꯏꯅꯝꯃꯅ ꯊꯤꯔꯒ ꯄꯤꯗꯣꯏꯅꯦ꯫ ꯏꯅꯝꯃ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯩꯁꯨ ꯋꯥꯕꯤꯔꯨꯅꯨꯗ, ꯅꯨꯄꯥꯒꯤꯗꯤ ꯌꯥꯝ ꯂꯩꯌꯦ꯫ ꯀꯔꯤ ꯌꯥꯝ ꯂꯩꯌꯦꯕ? ꯍꯣꯏ ꯏꯅꯝꯃ, ꯀꯣꯏꯔꯣꯏ ꯍꯥꯏꯅ ꯀꯣꯏꯗꯕꯒꯤ ꯋꯥꯅꯤ, ꯃꯇꯝ ꯈꯔ ꯂꯩꯔꯒ ꯀꯣꯏꯗꯣꯏꯅꯤ꯫ ꯑꯁ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎꯁꯦ ꯑꯗꯨꯝꯅ ꯍꯦꯛꯇ ꯍꯥꯏꯅꯤ, ꯅꯆꯦꯁꯨ ꯃꯉꯥꯏ ꯅꯪꯁꯨ ꯃꯉꯥꯏ꯫ ꯍꯣꯏ ꯏꯅꯝꯃ, ꯑꯗꯨꯅꯗꯤ ꯌꯥꯔꯣꯏꯅꯦ ꯅꯣꯏ꯫ ꯊꯔꯣꯅ ꯋꯥ ꯊꯩꯗꯣꯔꯛꯏ꯫ ꯏꯅꯝꯃꯕꯨ ꯉꯁꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ? ꯏꯔꯣꯝꯕ ꯆꯥꯏꯌꯦ꯫ ꯊꯔꯣ ꯀꯣꯟꯅꯗꯨꯗꯒꯤ ꯀꯨꯝꯊꯗꯨꯅ, ꯑꯗꯣ ꯏꯅꯝꯃ ꯉꯁꯥꯏꯗꯒꯤ ꯐꯤ ꯁꯥꯕꯗ ꯏꯁꯥꯁꯦ ꯋꯥꯕꯅ ꯂꯣꯏꯔꯦ, ꯑꯩ ꯉꯥꯛꯇ ꯇꯨꯝꯃꯨꯈꯤꯒꯦꯀꯣ? ꯍꯣꯏ ꯍꯣꯏ, ꯁꯨꯔꯒꯇ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ, ꯈꯔꯁꯨ ꯄꯣꯊꯥꯒꯗꯕꯅꯤ꯫ ꯍꯣꯏ ꯏꯅꯝꯃ꯫ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯊꯔꯣꯗꯨ ꯆꯪꯈ꯭ꯔꯦ꯫ ꯑꯏꯪꯕꯤ ꯁꯥꯎꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯁꯛꯇꯥ ꯑꯁꯤꯒ ꯑꯩ ꯂꯩ ꯈꯪꯅ ꯈꯪꯅ ꯇꯨꯝꯅꯤꯡꯉꯤ ꯀꯥꯏꯅ, ꯉꯁꯥꯏꯗꯤ ꯇꯨꯝꯅꯤꯡꯗꯦ ꯍꯥꯏꯔꯝꯕꯗꯣ꯫ ꯅꯠꯇꯦ, ꯃꯥꯒꯤꯁꯦ ꯑꯩ ꯇꯥꯜꯂꯤꯕ ꯀꯥꯏꯗꯨꯅꯤꯅꯦ, ꯑꯩꯁꯦ ꯃꯤꯔꯦꯝꯅꯤ ꯀꯥꯏꯅ ꯏꯀꯥꯏꯕ ꯄꯤꯔꯤꯅꯦꯕ꯫ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯅꯝꯃ ꯑꯩ ꯂꯩꯔꯤꯁꯦ, ꯃꯥ ꯇꯨꯝꯅꯤꯡꯂꯕꯁꯨ ꯈꯥꯡꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ꯫ ꯂꯝꯆꯠ ꯕꯦꯕꯥꯔꯅ ꯃꯔꯣꯟ ꯑꯃ ꯈꯪꯗ꯭ꯔꯤꯕ, ꯋꯥ ꯉꯥꯡꯕꯗꯅ ꯃꯔꯣꯟ ꯑꯃ ꯈꯣꯟ ꯋꯥꯡꯂꯤꯕ, ꯅꯨꯄꯥ ꯌꯥꯝꯅ ꯂꯩ, ꯀꯣꯏꯔꯣꯏ ꯍꯥꯏꯅ ꯀꯣꯏꯗ꯭ꯔꯤꯕꯅꯤ ꯀꯥꯏꯅ, ꯃꯁꯤꯅ ꯃꯆꯦꯗꯒꯤ ꯈꯔꯕꯨ ꯍꯦꯟꯖꯤꯜꯂꯤꯅꯦ꯫ ꯑꯏꯪꯕꯤ ꯊꯔꯣꯅ ꯁꯥꯔꯝꯕ ꯐꯤꯗꯨꯗ ꯌꯦꯡꯗꯨꯅ, ꯍꯩꯃꯥ ꯐꯅꯦꯛꯅꯤꯅꯦ ꯃꯥꯅ ꯁꯥꯔꯤꯁꯤꯗꯤ, ꯌꯥꯝ ꯐꯖꯩꯅꯦ ꯁꯤꯗꯤ꯫ ꯊꯔꯣ ꯑꯀꯣꯏꯕꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ, ꯃꯁꯤꯗꯤ ꯁꯛꯇꯥ ꯅꯨꯡꯁꯤꯗꯦꯗ, ꯂꯪꯁꯤꯡꯁꯦ ꯂꯣꯏꯅ ꯊꯗꯠꯀꯦ꯫ ꯑꯏꯪꯕꯤ ꯂꯪꯗꯨ ꯊꯗꯠꯂꯝꯗꯨꯅ ꯊꯔꯣ ꯍꯣꯏꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯇꯣꯝꯕꯤꯁꯨ ꯂꯧꯕꯨꯛꯇꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯏꯆꯦ ꯍꯜꯂꯛꯑꯕꯣ? ꯍꯜꯂꯛꯑꯦ꯫ ꯌꯥꯝ ꯉꯜꯂꯤꯅ꯫ ꯃꯈꯣꯏꯒꯤꯗꯣ ꯃꯤꯁꯨ ꯌꯥꯝꯕꯅꯤꯅ ꯈꯔ ꯉꯟꯅ ꯂꯣꯏ ꯑꯗꯨꯒꯤꯅꯤ꯫ ꯑꯗꯨ ꯏꯆꯦ ꯆꯥꯅꯅꯕꯗꯤ ꯀꯔꯤ ꯊꯥꯔꯛꯀꯦ? ꯁꯤꯡꯖꯨ ꯑꯗꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄꯁꯨ ꯌꯥꯝ ꯊꯥꯔꯛꯏꯗ, ꯍꯩꯁꯨ ꯊꯥꯔꯛꯏ꯫ ꯍꯩꯗꯨꯗꯤ ꯅꯥꯅꯤ ꯍꯥꯏꯗꯅ ꯏꯆꯦ ꯌꯥꯝ ꯆꯥꯔꯛꯇꯦ꯫ ꯃꯈꯣꯏꯒꯤ ꯆꯥꯅꯕꯗꯣ ꯐꯖꯕ꯭ꯔꯥ ꯏꯆꯦ? ꯐꯖꯩ꯫ ꯍꯥꯎꯕꯗꯤ ꯍꯥꯎꯕ꯭ꯔꯣ? ꯑꯗꯨꯝ ꯍꯥꯎꯏ ꯋꯥꯔꯕꯅꯤꯅ꯫ ꯆꯥꯅꯕ ꯐꯖꯗꯕꯁꯤꯁꯨ ꯁꯥꯎꯅꯤꯡꯕꯅꯦ ꯏꯆꯦ, ꯑꯩꯗꯤꯅꯦ ꯏꯁꯧ ꯌꯥꯝ ꯂꯥꯡꯅꯤꯡꯉꯤ ꯆꯥꯅꯅꯕ ꯐꯖꯗꯕ ꯌꯥꯎꯔꯛꯄꯁꯦ꯫ ꯃꯤ ꯑꯇꯩꯁꯨ ꯂꯣꯏꯅ ꯁꯥꯎꯅꯔꯤꯕꯅꯤꯅꯤ꯫ ꯑꯗꯨꯅꯤ, ꯈꯪꯗꯦꯗ, ꯃꯤꯗ ꯂꯩꯔꯦ ꯍꯥꯏꯕꯗꯨꯅꯤ, ꯃꯤ ꯃꯈꯜ ꯃꯈꯜ ꯃꯥꯟꯅꯗꯕꯅꯤꯅ ꯃꯥꯅ ꯇꯧꯊꯣꯔꯛꯄ ꯊꯕꯛ ꯑꯃꯠꯇꯁꯨ ꯃꯥꯟꯅꯗꯦ꯫ ꯈꯔ ꯋꯥ ꯈꯪꯕꯅ ꯐꯖꯅ ꯊꯥꯕ, ꯈꯪꯗꯕꯅ ꯈꯔ ꯊꯤꯅ ꯊꯥꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯂꯧ ꯁꯨꯔꯤꯕꯁꯤꯡꯗꯣ ꯅꯨꯡꯁꯥ ꯃꯔꯛꯇ ꯋꯥꯅ ꯁꯨꯕꯅꯤꯅ ꯐꯖꯅ ꯊꯥꯕꯤꯕꯅꯗꯤ ꯐꯕꯅꯤ꯫ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯏꯆꯦ꯫ ꯑꯗꯣ ꯅꯪꯕꯨ ꯆꯥꯛꯀ ꯊꯣꯡꯉꯕꯣ? ꯆꯥꯛꯇꯤ ꯉꯁꯥꯏꯅ ꯂꯣꯏꯔꯦꯗ ꯏꯆꯦ, ꯍꯪꯒꯥꯝ ꯊꯣꯡꯉꯦ, ꯀꯥꯡꯉꯧ ꯑꯃꯁꯨ ꯉꯧꯔꯦ꯫ ꯑꯁ ꯐꯔꯦꯗ, ꯏꯆꯦ ꯍꯜꯂꯛꯄꯒ ꯆꯥꯅꯅꯕꯅꯦꯅ ꯑꯩꯅ ꯉꯟꯇꯥꯅ ꯑꯗꯨꯝ ꯊꯣꯡꯉꯕ꯫ ꯍꯣꯔꯦꯟ ꯉꯟꯅ ꯆꯥꯔꯒ ꯐꯤ ꯉꯟꯇꯥꯅ ꯁꯥꯕ ꯌꯥꯔꯅꯤ꯫ ꯍꯣꯏ ꯏꯆꯦ, ꯑꯩꯗꯤ ꯍꯧꯖꯤꯛꯄꯨ ꯁꯥꯒꯦꯅ ꯇꯧꯔꯤꯅꯤ꯫ ꯃꯝꯗ꯭ꯔꯤꯕꯅꯤꯅ ꯉꯥꯏꯍꯥꯛ ꯁꯥꯔꯣ꯫ ꯍꯣꯏ ꯏꯆꯦ꯫ ꯌꯦꯟ ꯉꯥꯅꯨꯒꯤ ꯃꯆꯤꯟꯖꯥꯛ ꯐꯖꯅ ꯊꯥꯛꯄ ꯅꯠꯇ꯭ꯔꯣ? ꯊꯥꯛꯑꯦ ꯏꯆꯦ꯫ ꯐꯔꯦ ꯐꯔꯦ, ꯏꯆꯦꯁꯨꯅꯦ ꯂꯩꯈꯣꯝ ꯂꯩꯅꯥꯡꯁꯤꯡꯁꯦ ꯑꯝꯇ ꯆꯥꯝꯊꯣꯛꯀꯦ꯫ ꯍꯣꯏ ꯏꯆꯦ꯫ ꯆꯥꯛ ꯆꯥꯕꯁꯨ ꯌꯥꯝꯅ ꯉꯜꯂꯤ, ꯅꯨꯃꯤꯠ ꯐꯥꯎꯕ ꯇꯥꯗ꯭ꯔꯤ꯫ ꯊꯔꯣꯗꯤ ꯐꯤ ꯁꯥꯒꯦ ꯍꯥꯏꯗꯨꯅ ꯐꯤ ꯁꯥꯐꯝꯗ ꯆꯪꯉꯛꯄꯗ ꯂꯪ ꯃꯌꯥꯝ ꯇꯠꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯉꯛꯅ, ꯀꯩꯗꯧꯔꯤꯕꯁꯤꯗꯤ? ꯀꯩꯗꯧꯔꯒꯦꯅꯦ? ꯃꯁꯤ ꯄꯨꯝꯕꯁꯦ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯅ ꯑꯣꯏꯔꯝꯒꯅꯦꯕ, ꯈꯪꯉꯤꯗꯅ ꯃꯥ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯔꯣ ꯁꯥꯎꯅ ꯆꯠꯈꯤ꯫ ꯃꯆꯦ ꯇꯣꯝꯕꯤꯅ ꯂꯥꯎꯗꯨꯅ, ꯊꯔꯣ ꯀꯩꯗꯧꯔꯒꯦꯃꯦ? ꯀꯩꯅꯣꯃꯦ ꯅꯪ ꯇꯧꯏꯗꯨꯕꯣ? ꯍꯩꯃꯥ ꯃꯁꯤꯕꯨ ꯀꯩꯗꯧꯔꯖꯥꯠꯅꯣ? ꯁꯣꯝꯗ ꯊꯔꯣ ꯑꯏꯪꯕꯤ ꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ, ꯏꯅꯝꯃ ꯑꯏꯪꯕꯤ, ꯏꯅꯝꯃ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯔꯛꯑꯣ꯫ ꯑꯏꯪꯕꯤꯒꯤ ꯅꯨꯄꯥ ꯊꯣꯏꯕꯗꯨ ꯊꯣꯔꯛꯇꯨꯅ, ꯊꯔꯣ ꯀꯩꯗꯧꯔꯦ? ꯇꯥꯊꯧꯕ, ꯏꯅꯝꯃ ꯂꯩꯇ꯭ꯔꯣ? ꯂꯩꯌꯦ, ꯅꯅꯝꯃꯕꯨꯗꯤ ꯂꯩ, ꯑꯝꯇ ꯀꯧꯊꯣꯛꯄꯤꯔꯛꯑꯣ꯫ ꯀꯩꯗꯧꯔꯒꯦ ꯊꯔꯣ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯗꯨꯅ? ꯊꯣꯏꯕ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯑꯏꯪꯕꯤ, ꯑꯏꯪꯕꯤ, ꯇꯥꯕ꯭ꯔꯣ? ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯔꯛꯑꯣ꯫ ꯇꯟꯖꯥꯗꯨꯗ ꯇꯣꯝꯕꯤꯁꯨ ꯂꯥꯛꯇꯨꯅ, ꯊꯔꯣ ꯀꯩꯗꯧꯔꯒꯦꯕ ꯅꯪꯕꯣ? ꯈꯪꯗꯦꯅꯦꯍꯦ ꯇꯣꯝꯕꯤ, ꯅꯅꯥꯎ ꯅꯨꯄꯤꯁꯤ ꯌꯥꯝ ꯁꯥꯎꯅ ꯂꯥꯛꯏꯅꯦꯍꯦ꯫ ꯑꯏꯪꯕꯤꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯇꯨꯅ, ꯀꯩꯗꯧꯔꯒꯦ ꯇꯥꯃꯣ? ꯇꯨ ꯊꯔꯣ ꯍꯣꯏ ꯂꯥꯛꯏ, ꯀꯔꯤ ꯍꯥꯏꯅꯒꯦ ꯅꯪꯕꯣ? ꯀꯩꯗꯧꯔꯒꯦ ꯇꯣꯝꯕꯤ? ꯀꯩꯗꯧꯔꯒꯦ ꯊꯔꯣ? ꯊꯔꯣ ꯁꯥꯎꯅ ꯆꯪꯁꯤꯟꯗꯨꯅ, ꯏꯅꯝꯃꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ?
ꯏꯅꯝꯃꯅ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯀꯩ ꯂꯩꯒꯦ? ꯀꯩꯅꯣꯗ ꯊꯥꯔꯣ, ꯍꯦꯛ ꯂꯥꯛꯄꯒ ꯂꯋꯥꯏ ꯂꯨꯗꯣꯟꯁꯤꯗ ꯂꯥꯛꯏꯁꯤꯕꯣ? ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯁꯦ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯅꯅꯝꯃꯅꯤ. ꯋꯥꯍꯩ ꯋꯥꯇꯥꯗꯣ ꯐꯖꯅ ꯍꯥꯏꯕ ꯇꯝꯃꯨ. ꯃꯈꯥꯒꯤ ꯑꯉꯥꯡꯗ ꯍꯥꯏꯒꯗꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ. ꯑꯩꯁꯦ ꯅꯊꯛꯀꯤ ꯑꯍꯜꯅꯤ. ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯈꯨꯝꯕꯤꯌꯨ ꯏꯅꯝꯃ. ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯕꯕꯣ? ꯏꯅꯝꯃꯅ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯀꯩꯅꯣꯕ? ꯅꯪꯅ ꯍꯥꯏꯗꯣ ꯑꯩ ꯋꯥꯈꯜ ꯑꯝꯇ ꯇꯥꯕ ꯉꯝꯗ꯭ꯔꯤ. ꯀꯩꯒꯤꯅꯣ ꯏꯅꯝꯃꯅ ꯑꯩꯅ ꯁꯥꯕ ꯐꯅꯦꯛꯀꯤ ꯂꯪ ꯂꯣꯏꯅ ꯊꯗꯠꯂꯝꯃꯤꯁꯦ? ꯊꯑꯣꯏꯅ ꯅꯠꯇꯦ. ꯑꯩꯅ ꯁꯥꯕ ꯐꯅꯦꯛꯁꯦ ꯏꯅꯝꯃꯅ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ? ꯀꯂꯛꯄ꯭ꯔꯥ ꯁꯤꯅꯤꯗ ꯂꯪ ꯂꯣꯏꯅ ꯐꯣꯏꯗꯠꯂꯝꯃꯤꯁꯦ. ꯏꯅꯝꯃ ꯏꯕꯥꯅꯤ ꯀꯩꯝꯇ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯕꯁꯨ ꯅꯠꯇꯦ. ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯅ ꯁꯥꯖꯕ ꯐꯤꯁꯦ ꯏꯅꯝꯃꯒꯤ ꯅꯨꯡꯉꯥꯏꯇꯅꯅꯕ ꯑꯩꯅ ꯇꯧꯈꯤꯕ ꯀꯩ ꯂꯩꯒꯦ? ꯑꯌꯤꯡꯕꯤ ꯁꯥꯎꯖꯤꯟꯅꯗꯨꯅ, ꯀꯩꯅꯣ ꯊꯥꯔꯣ ꯅꯪꯅ ꯌꯨꯝꯁꯤꯗ ꯂꯥꯛꯑꯒ ꯏꯔꯥꯡ ꯍꯧꯔꯤꯁꯦ? ꯍꯥ? ꯃꯤꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯑꯒꯁꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯅꯈꯨꯟ ꯏꯌꯥꯛ ꯌꯥꯛꯈꯩ ꯂꯩꯁꯥꯕꯤꯅ ꯄꯨꯡ ꯑꯣꯟꯊꯣꯛꯅ ꯉꯝꯃꯤꯅꯦ. ꯅꯪꯒꯤ ꯅꯑꯣꯡꯁꯤꯗꯤꯅꯦ ꯀꯤꯕ ꯑꯃ ꯌꯥꯎꯏ. ꯅꯠꯇꯦ, ꯅꯪꯒꯤ ꯂꯪꯗꯨꯕꯨ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯊꯗꯠꯇꯣꯏꯕ? ꯅꯪ ꯀꯔꯤ ꯐꯤ ꯁꯥꯏ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯖꯗꯦꯅꯦ. ꯑꯗꯨꯒ ꯁꯤꯗ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯇꯥꯏꯅꯕ. ꯅꯠꯇꯦ, ꯑꯩꯉꯣꯟꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦꯕ? ꯑꯌꯤꯡꯕꯤꯒꯤ ꯅꯨꯄꯥ ꯊꯣꯏꯕꯅ, ꯀꯩꯅꯣꯅꯦ ꯑꯌꯤꯡꯕꯤ ꯅꯈꯣꯏꯅ ꯍꯥꯏꯅꯔꯤꯕꯁꯦ? ꯑꯩꯉꯣꯟꯗ ꯑꯁꯦꯡꯕꯗꯣ ꯍꯥꯏ. ꯊꯥꯔꯣꯅ ꯍꯥꯏꯔꯤꯁꯤ ꯅꯪ ꯇꯧꯔꯨꯕ꯭ꯔꯣ ꯍꯥ? ꯀꯩꯅꯣ ꯇꯥꯃꯣ, ꯑꯩꯕꯨ ꯑꯉꯥꯎꯕꯤꯔꯣ? ꯑꯗꯨꯒꯤ ꯊꯕꯛꯇꯨꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯔꯨꯗꯣꯏꯅꯣ? ꯃꯈꯣꯏꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯁꯤꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯊꯥꯔꯣ ꯅꯪꯕꯣ? ꯊꯥꯔꯣ ꯁꯥꯎꯅ, ꯏꯅꯝꯃ, ꯑꯩꯅ ꯐꯖꯅ ꯈꯪꯂꯒ ꯂꯥꯛꯑꯕꯅꯤ. ꯇꯧꯗꯕ ꯊꯕꯛꯇ ꯑꯩꯅ ꯇꯧꯋꯦ ꯍꯥꯏꯒꯗꯕ ꯅꯠꯇꯦ. ꯅꯨꯡꯊꯤꯜ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯆꯪꯈ꯭ꯔꯒ ꯏꯅꯝꯃꯅ ꯂꯩꯍꯧꯕꯗꯣ? ꯃꯗꯨꯗ ꯏꯅꯝꯃꯅ ꯇꯧꯔꯝꯕ ꯅꯠꯇ꯭ꯔꯣ? ꯏꯅꯝꯃꯅ ꯇꯧꯗ꯭ꯔꯗꯤ ꯀꯅꯥ ꯇꯧꯕꯤꯗꯣꯔꯤꯒꯦ? ꯍꯥ? ꯂꯣꯏꯅ ꯈꯪꯅꯔꯤꯕ ꯖꯥꯠꯅꯤ. ꯐꯤ ꯁꯥꯗ꯭ꯔꯕꯅꯤꯅ ꯐꯤ ꯑꯃ ꯁꯥꯕꯗ ꯀꯌꯥꯝ ꯋꯥꯏ ꯍꯥꯏꯕꯁꯦ ꯏꯅꯝꯃꯗꯤ ꯈꯪꯗ꯭ꯔꯤ. ꯏꯅꯝꯃꯅ ꯁꯥꯔꯝꯃꯒ ꯊꯧꯗꯣꯛ ꯑꯁꯦ ꯊꯣꯛꯑꯝꯅꯕꯗꯤ ꯉꯁꯤ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯕꯁꯦ ꯏꯅꯝꯃꯅ ꯈꯪꯉꯝꯒꯗꯕꯅꯤ. ꯃꯤꯅ ꯇꯧꯕ ꯊꯕꯛꯇ ꯑꯁꯨꯝꯅ ꯀꯩꯝꯇ ꯈꯪꯗꯅ ꯇꯧꯕꯁꯤꯗꯤꯅꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯏꯅꯝꯃ. ꯑꯌꯤꯡꯕꯤꯅ, ꯍꯥꯏ, ꯑꯩꯅ ꯇꯧꯏ ꯍꯥꯏꯕꯗꯤ ꯅꯪ ꯅꯃꯤꯠꯇꯨꯅ ꯎꯍꯧꯕ꯭ꯔꯥ? ꯅꯃꯤꯠꯃꯛꯅ ꯎꯍꯧꯕ꯭ꯔꯣ? ꯊꯕꯛ ꯈꯔ ꯐꯔꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯒ ꯈꯟꯒꯅꯨ. ꯀꯅꯥꯅ ꯈꯪꯕꯅꯣ? ꯂꯩꯀꯥꯏꯒꯤ ꯉꯥꯎꯁꯤꯟꯅꯕ ꯑꯉꯥꯡꯁꯤꯡꯅ ꯇꯧꯔꯝꯕ ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯥꯛꯑꯒ ꯍꯦꯛꯇ ꯇꯥꯏꯅꯕꯁꯤ ꯌꯥꯕ꯭ꯔꯣ? ꯅꯪꯒꯤ ꯃꯑꯣꯡꯁꯤꯗꯤꯅꯦ ꯃꯤ ꯁꯤꯟꯅꯒꯗꯕ ꯃꯑꯣꯡ. ꯅꯪꯒꯤ ꯂꯪꯗꯣ ꯊꯥꯗꯠꯂꯒ ꯑꯩꯉꯣꯟꯗ ꯀꯔꯤ ꯀꯥꯟꯅꯗꯧꯔꯤꯒꯦ ꯏꯕꯦꯝꯃ? ꯂꯩꯁꯥꯕꯤ ꯆꯤꯡꯒꯟꯕꯤ, ꯋꯥꯔꯛꯄꯤꯅꯕ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯆꯤꯟ ꯅꯈꯥꯗꯣ ꯌꯥꯝ ꯀꯜꯂꯤꯅꯤꯅꯦ ꯑꯍꯜ ꯂꯃꯟꯅꯤ ꯈꯪꯗꯅ. ꯋꯥꯈꯟꯗꯤ ꯏꯈꯟ ꯈꯟꯊꯗꯅ. ꯅꯣꯏꯗ ꯆꯪꯉꯝꯃꯦ ꯍꯥꯏꯗꯅ ꯂꯪꯗꯨꯕꯨ ꯑꯩꯅ ꯍꯦꯛꯇ ꯊꯗꯠꯂꯝꯅꯤ ꯍꯥꯏꯕꯁꯤꯗꯤ ꯂꯥꯟꯗ꯭ꯔꯣ? ꯅꯃꯤꯠꯅ ꯎꯍꯧꯕꯁꯨ ꯅꯠꯇꯕ. ꯅꯪꯅ ꯉꯁꯥꯏ ꯊꯗꯠꯂꯝꯕꯅꯤ ꯍꯥꯏꯔꯗꯤ ꯎꯍꯧꯔꯤꯉꯩꯗꯨꯗ ꯊꯣꯔꯛꯑꯒ ꯉꯥꯡꯕ ꯌꯥꯗ꯭ꯔꯣ? ꯍꯥ? ꯌꯥꯗ꯭ꯔꯕ? ꯀꯔꯤ ꯊꯣꯛꯏꯅ ꯍꯥꯏꯖꯁ ꯍꯥꯏꯅꯣ ꯈꯪꯗꯦ. ꯑꯣ, ꯇꯁꯦꯡꯅ ꯏꯅꯝꯃꯅ ꯇꯧꯗꯕꯃꯛ ꯑꯣꯏꯔꯒꯗꯤ ꯈꯨꯜꯒꯤ ꯂꯥꯏꯗ ꯋꯥꯁꯛꯅꯔꯨꯁꯦ. ꯃꯁꯤꯗꯤ ꯌꯥꯝ ꯇꯧꯕ ꯉꯝꯗꯣꯔꯤꯅ. ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏꯅꯦꯍꯦ. ꯍꯩꯇꯣꯝꯕꯤ, ꯅꯅꯥꯎ ꯅꯨꯄꯤꯁꯦ ꯄꯨꯔꯒ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ. ꯅꯠꯇ꯭ꯔꯗꯤꯅꯦ ꯁꯥ ꯂꯥꯟ ꯁꯥꯟꯅꯕ ꯇꯥꯔꯦ ꯉꯁꯤ ꯑꯩꯅ ꯁꯨꯝ ꯁꯥꯎꯕ ꯍꯦꯟꯖꯤꯜꯂꯛꯑꯗꯤ. ꯊꯥꯔꯣ, ꯂꯥꯛꯑꯣꯁꯦ ꯆꯠꯂꯁꯤ. ꯏꯆꯦꯒ ꯌꯨꯝꯗ ꯅꯤꯡꯊꯤꯅ ꯏꯪꯅ ꯋꯥꯔꯤ ꯁꯥꯎꯔꯁꯤ. ꯑꯝꯇ ꯁꯥꯎꯈꯤꯅꯣꯕ. ꯑꯁꯨꯝꯅ ꯃꯆꯦꯅ ꯊꯥꯔꯣꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯒ ꯆꯠꯈꯤ. ꯑꯌꯤꯡꯕꯤ ꯁꯥꯎꯖꯤꯟꯅꯗꯨꯅ, ꯀꯌꯥꯗ ꯉꯝꯃꯤꯕ ꯂꯩꯁꯥꯕꯤꯅꯣ ꯌꯦꯡꯉꯨ ꯌꯨꯝꯁꯤꯗ ꯂꯥꯛꯑꯒ. ꯈꯪꯗꯦꯗ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ. ꯇꯥꯃꯣꯁꯨꯅꯤ. ꯃꯤꯅ ꯌꯨꯝꯁꯤꯗ ꯂꯥꯛꯑꯒ ꯍꯥꯏꯔꯃꯛꯇꯗ ꯀꯩꯝꯇ ꯍꯥꯏꯕ ꯉꯝꯗꯦ. ꯑꯗꯨꯁꯨ ꯉꯔꯥꯡꯒꯤ ꯉꯈꯥꯝ ꯑꯣꯏꯅ ꯎꯁꯤꯠꯇ꯭ꯔꯤꯅꯦ ꯃꯣꯏꯒꯤꯁꯦ. ꯇꯁꯦꯡꯅ ꯅꯪ ꯇꯧꯗꯦꯀꯣ? ꯀꯩꯅꯣ? ꯇꯥꯃꯣꯒꯤꯁꯦ ꯑꯩꯕꯨ ꯌꯥꯝꯅ ꯊꯥꯖꯕꯤꯗꯕꯒꯤ ꯋꯥꯔꯣ? ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯔꯣ? ꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯤꯁꯨ ꯃꯤꯉꯣꯟꯗꯗꯤ ꯏꯀꯥꯏ ꯀꯥꯏꯗꯕꯅꯤ. ꯌꯥꯝꯅ ꯆꯝꯅ ꯂꯩꯕꯅꯤ. ꯑꯩꯁꯨ ꯋꯥ ꯑꯀꯟꯕꯗꯣ ꯍꯦꯛ ꯍꯥꯏꯕ ꯉꯝꯗꯕꯅꯤ. ꯑꯗꯨꯗꯤ ꯇꯥꯃꯣꯒꯤꯁꯦ ꯑꯩꯅ ꯂꯥꯟꯕꯅꯤ ꯁꯤꯔꯣ? ꯍꯥ? ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦꯗ ꯑꯩꯅ ꯍꯥꯏꯕꯗꯤ. ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯕꯅꯤ. ꯋꯥꯗꯣ ꯍꯥꯏꯔꯒ ꯑꯌꯤꯡꯕꯤ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ. ꯊꯣꯏꯕ ꯃꯀꯣꯛ ꯍꯨꯠꯇꯨꯅ, ꯈꯪꯗ꯭ꯔꯦꯗ ꯀꯅꯥꯅ ꯆꯨꯝꯃꯤꯅꯣ ꯀꯅꯥꯅ ꯂꯥꯜꯂꯤꯅꯣꯒ. ꯁꯣꯝꯗ ꯊꯥꯔꯣ ꯌꯥꯝꯅ ꯁꯥꯎꯅ ꯂꯩ. ꯃꯆꯦ ꯇꯣꯝꯕꯤꯅ, ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯤꯕꯣ? ꯏꯆꯦꯅ ꯃꯤ ꯈꯠꯅꯒꯅꯣ ꯍꯥꯏꯔꯒ ꯑꯇꯥꯕ ꯃꯤꯅ ꯎꯔꯒ ꯀꯩ ꯈꯟꯗꯣꯏꯅꯣ? ꯏꯆꯦꯅ ꯍꯥꯏꯕ ꯌꯥꯗꯦ. ꯍꯦꯛꯇ ꯁꯧꯒꯠꯄꯅ ꯍꯥꯜꯂꯤ. ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯗꯤꯅꯦ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯂꯩꯒꯗꯕꯅꯤ. ꯃꯤꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ, ꯃꯤꯅ ꯉꯥꯡꯅꯒꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ. ꯏꯆꯦꯒꯤ ꯊꯥꯔꯣ, ꯃꯃꯥ ꯃꯄꯥ ꯂꯩꯇꯕ ꯃꯆꯥꯁꯤꯡꯅ ꯇꯣꯟꯕꯁꯦ ꯌꯥꯝꯅ ꯇꯣꯟꯕꯅꯤ. ꯃꯁꯤ ꯈꯪꯅ ꯅꯪ ꯆꯠꯂꯣ. ꯏꯆꯦ, ꯉꯁꯤꯒꯤꯁꯦ ꯑꯩꯅ ꯂꯥꯟꯕ ꯅꯠꯇꯦ. ꯊꯥꯔꯣꯅ, ꯉꯁꯥꯏ ꯅꯨꯡꯊꯤꯜ ꯏꯅꯝꯃꯗꯣ ꯂꯥꯛꯑꯒ ꯃꯤꯋꯥ ꯉꯥꯡꯉꯝꯕꯅꯤ. ꯑꯩꯅꯅꯦ ꯇꯥꯅꯤꯡꯗꯗꯨꯅ ꯇꯨꯝꯃꯨꯔꯒꯦ ꯍꯥꯏꯔꯒ
ꯃꯥꯒꯤ ꯋꯥꯁꯤꯡꯗꯣ ꯊꯧꯑꯣꯏꯗꯕ ꯅꯨꯄꯥꯒꯤ ꯋꯥꯔꯤꯁꯨ ꯌꯥꯝꯅ ꯍꯧꯗꯣꯛꯑꯝꯕꯅꯤ꯫ ꯐꯤꯁꯦ ꯃꯥꯅ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯗꯣꯏꯅꯤ꯫ ꯃꯥꯒꯤ ꯃꯒꯨꯟ ꯑꯩꯅ ꯆꯞ ꯆꯥꯅ ꯈꯪꯉꯤ꯫ ꯃꯥꯅ ꯇꯧꯕꯅꯤ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯅ ꯑꯁꯨꯝꯅ ꯍꯦꯛꯇ ꯇꯧꯒꯗꯕ ꯅꯠꯇꯦ꯫ ꯃꯥꯒꯤꯁꯦ ꯀꯂꯛꯄ ꯑꯃ ꯌꯥꯎꯔꯒ ꯊꯑꯣꯏꯅ ꯇꯧꯒꯦꯅ ꯇꯧꯔꯝꯕꯅꯤ ꯏꯆꯦ꯫ ꯑꯗꯨꯕꯨꯕ ꯌꯥꯔꯤꯁꯦ ꯃꯤꯠꯅ ꯎꯍꯧꯕꯁꯨ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯅꯤ? ꯏꯆꯦ, ꯏꯅꯝꯃ ꯑꯌꯤꯡꯕꯤꯒꯤ ꯃꯑꯣꯡꯁꯦ ꯑꯩꯈꯣꯏꯕꯨ ꯏꯃꯥ ꯏꯄꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇꯕꯅꯤ꯫ ꯌꯥꯔꯅꯤ ꯈꯪꯅ ꯑꯩꯈꯣꯏꯗ ꯇꯧꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯂꯔꯣꯏ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯗꯤ ꯃꯥꯅ ꯑꯁꯨꯝꯅ ꯎꯁꯤꯠꯇꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯁꯨꯝꯅ ꯌꯥꯏ ꯌꯥꯏ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯀꯩꯝꯇ ꯍꯥꯏꯗ꯭ꯔꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯇꯣꯏꯅꯤ꯫ ꯊꯔꯣ, ꯋꯥꯁꯛꯅꯁꯦ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯤꯗꯣ ꯃꯔꯝ ꯂꯩꯕꯒꯤꯅꯤ꯫ ꯇꯧꯕ ꯉꯝꯕꯤ ꯁꯨꯅꯤꯡꯗꯕꯤ ꯃꯧ ꯐꯠꯇꯕꯤꯗꯣ꯫ ꯃꯆꯦ ꯇꯣꯝꯕꯤꯅ ꯌꯥꯔꯤꯁꯦ ꯑꯁꯥꯎꯕꯗꯣ ꯈꯔ ꯇꯞꯊꯔꯣ꯫ ꯏꯆꯦꯒ ꯇꯧꯔꯒ ꯂꯪꯁꯦ ꯁꯝꯃꯁꯤꯀꯣ꯫ ꯂꯪꯁꯦ ꯈꯤꯇꯪꯒ ꯅꯠꯇꯦ ꯃꯥꯅ ꯇꯧꯔꯝꯃꯤꯁꯦ ꯃꯌꯥꯝꯅꯤ꯫ ꯊꯕꯛ ꯁꯨꯅꯤꯡꯗꯕꯤ ꯃꯤꯅ ꯇꯧꯕ ꯊꯕꯛꯇ ꯀꯜꯂꯛꯄꯤꯗꯣ꯫ ꯏꯅꯝꯃ ꯑꯌꯤꯡꯕꯤ ꯃꯥꯁꯨꯅꯦ ꯀꯔꯤ ꯋꯥꯈꯜꯕꯨ ꯈꯟꯕꯅꯣ ꯈꯪꯗꯦ ꯑꯣꯟꯊꯣꯛꯅ ꯐꯠꯅꯈꯤꯗ꯭ꯔꯦ꯫ ꯊꯔꯣ ꯁꯥꯎꯅ ꯃꯊꯪꯒ ꯇꯧꯔꯛꯂꯕꯗꯤꯅꯦ ꯃꯥ ꯃꯀꯣꯛꯇꯣ ꯊꯨꯒꯥꯏꯒꯗꯕꯅꯤ꯫ ꯇꯣꯝꯕꯤꯅ ꯇꯞꯅ ꯌꯦꯡꯉꯣꯏ ꯏꯆꯦꯒꯤ ꯊꯔꯣ, ꯑꯩꯈꯣꯏꯁꯦ ꯍꯤꯡꯕ ꯌꯥꯝꯅ ꯂꯨꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯐꯅ ꯆꯨꯝꯂꯕꯁꯨ ꯃꯈꯣꯏꯅ ꯐꯅ ꯂꯥꯜꯂꯕꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯤꯠꯃꯛꯅ ꯎꯍꯧꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯒꯤꯗꯃꯛ ꯃꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯃꯦ ꯍꯥꯏꯅ ꯆꯨꯝꯊꯣꯛꯄꯤꯔꯛꯅꯕ ꯂꯩꯕ ꯅꯠꯇꯦ ꯈꯪꯉꯕ? ꯃꯈꯣꯏ ꯃꯁꯥꯅꯅꯦ ꯂꯥꯜꯂꯦ ꯍꯥꯏꯕ ꯈꯪꯖꯔꯕꯁꯨ ꯑꯔꯥꯟꯕ ꯇꯧꯕ ꯃꯤꯅ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯔꯛꯑꯣꯏ꯫ ꯍꯨꯔꯥꯟꯕ ꯃꯤꯅ ꯑꯩ ꯍꯨꯔꯥꯟꯕꯅꯤ ꯈꯛ ꯍꯥꯏꯔꯣꯏ꯫ ꯑꯗꯨꯃꯛ ꯑꯆꯨꯝꯕ ꯁꯥꯗꯨꯅ ꯌꯦꯠꯂꯛꯀꯅꯤ꯫ ꯏꯆꯦ, ꯏꯆꯤꯜ ꯏꯅꯥꯎꯗꯤ ꯅꯨꯄꯤꯅꯤ, ꯃꯈꯣꯏꯒꯤꯗꯤ ꯅꯨꯄꯥ ꯈꯨꯀꯟ ꯄꯥꯡꯒꯟꯕ ꯌꯥꯝꯅ ꯂꯩ꯫ ꯃꯤꯆꯪ ꯆꯪꯕꯤꯗꯨꯅ ꯆꯣꯡꯊꯣꯛꯄ ꯉꯝꯗꯧꯕ ꯏꯆꯤꯜ ꯏꯅꯥꯎꯅ ꯑꯔꯥꯟꯕ ꯇꯥꯔꯒ ꯇꯣꯛꯀꯅꯤ꯫ ꯏꯃꯥ ꯏꯄꯥ ꯂꯩꯗꯅ ꯃꯆꯥ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯆꯣꯡꯊꯣꯛꯄꯤꯔꯛꯀꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯏꯆꯦ, ꯃꯁꯤ ꯈꯪꯅꯅꯦ ꯍꯩꯅ ꯁꯤꯡꯅ ꯆꯠꯁꯤꯀꯣ꯫ ꯊꯔꯣꯅ ꯏꯆꯦ, ꯏꯕꯥꯅꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯅꯨꯄꯥ ꯑꯣꯏꯔꯝꯃꯗꯤ ꯐꯒꯗꯕꯅꯤ꯫ ꯌꯥꯔꯤꯁꯦ ꯏꯆꯦꯒ ꯏꯕꯥꯅꯤ ꯂꯪ ꯁꯦꯝꯃꯨꯔꯁꯤꯀꯣ꯫ ꯃꯝꯁꯨ ꯃꯝꯁꯤꯜꯂꯛꯑꯦ ꯎꯔꯔꯣꯏ, ꯍꯌꯦꯡ ꯑꯣꯏꯅ ꯁꯝꯃꯁꯤ꯫ ꯍꯣꯏ ꯍꯣꯏ, ꯑꯩ ꯆꯥꯛ ꯊꯤꯔꯨꯔꯒꯦ ꯏꯆꯦ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯔꯣ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯇꯣꯝꯕꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯃꯥꯡꯒꯣꯟꯗꯨꯗ ꯐꯝꯂꯒ ꯂꯩ, ꯑꯄꯣꯛꯄ ꯃꯃꯥ ꯃꯄꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ꯫ ꯃꯃꯥ ꯃꯄꯥ ꯂꯩꯇꯕ ꯃꯆꯥ ꯑꯩꯈꯣꯏꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯇꯣꯜꯂꯤꯗꯀꯣ꯫ ꯏꯁꯣꯔ ꯃꯥꯁꯨ ꯐꯠꯇꯦ, ꯏꯃꯥ ꯏꯄꯥ ꯑꯅꯤꯃꯛ ꯃꯨꯟꯗꯨꯅ ꯄꯨꯈꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯇꯣꯝꯕꯤ ꯁꯨꯃꯥꯡꯗ ꯆꯦꯡ ꯈꯩꯗꯨꯅ ꯂꯩ꯫ ꯃꯅꯥꯎꯅꯨꯄꯤ ꯊꯔꯣ ꯊꯣꯛꯂꯛꯇꯨꯅ ꯏꯆꯦ, ꯀꯩ ꯍꯥꯏꯒꯦ? ꯑꯩ ꯆꯥꯛꯈꯨꯝ ꯏꯁꯤꯡ ꯁꯣꯛꯈꯤꯒꯦꯀꯣ꯫ ꯍꯣꯏ ꯍꯣꯏ꯫ ꯊꯔꯣꯗꯣ ꯊꯣꯛꯈꯤ꯫ ꯇꯣꯝꯕꯤ ꯃꯈꯥ ꯇꯥꯅ ꯆꯦꯡꯗꯨ ꯈꯩꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯔꯣꯗꯣ ꯑꯗꯨꯃꯛ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯆꯦ ꯇꯣꯝꯕꯤꯅ ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯌꯥꯝ ꯊꯨꯅ ꯆꯪꯉꯛꯏꯗꯨꯅ? ꯊꯔꯣ ꯆꯪꯂꯛꯄꯒ ꯁꯣꯔ ꯑꯗꯨ ꯃꯄꯤ ꯍꯣꯟꯗꯨꯅ ꯂꯩ꯫ ꯃꯆꯦ ꯇꯣꯝꯕꯤꯅ ꯄꯥꯈꯠꯅ ꯀꯩꯗꯧꯔꯒꯦ ꯃꯤ ꯊꯔꯣ? ꯃꯤ ꯐꯠꯇꯕꯅ ꯅꯪꯉꯣꯟꯗ ꯇꯥꯟꯅꯔꯛꯏꯔꯣ? ꯊꯔꯣ ꯅꯠꯇꯦ ꯍꯥꯏꯔꯒ ꯃꯀꯣꯛꯇꯣ ꯍꯥꯏ꯫ ꯑꯗꯨꯗꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯛꯑꯣ꯫ ꯊꯔꯣꯅ ꯅꯣꯛꯇꯨꯅ ꯑꯩꯅ ꯍꯥꯏꯗꯣꯏ ꯄꯥꯎꯁꯦ ꯇꯥꯔꯗꯤꯅꯦ ꯏꯆꯦ ꯍꯔꯥꯎꯕꯅ ꯂꯣꯏꯔꯅꯤ꯫ ꯑꯗꯣ ꯀꯩꯅꯣꯕ? ꯑꯩꯕꯨ ꯍꯥꯏꯔꯁꯤꯔꯅꯦ? ꯀꯣꯛ ꯍꯥꯏꯌꯣꯕ, ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯁꯥꯟꯅꯔꯤꯔꯣ? ꯑꯗꯨꯕꯨꯔꯣ ꯏꯆꯦ, ꯇꯥ ꯊꯧꯕꯗꯣ ꯍꯜꯂꯛꯍꯧꯔꯦ꯫ ꯍꯥ, ꯑꯁꯦꯡꯕꯩꯔꯣ? ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯂꯩꯍꯧꯕꯅꯤ꯫ ꯇꯣꯝꯕꯤꯗꯨ ꯋꯥꯗꯣ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯏꯆꯦ ꯀꯧꯊꯣꯔꯛꯑꯣꯅꯅꯦ ꯑꯩ ꯑꯃꯨꯛ ꯆꯦꯜꯂꯛꯏꯅꯤ, ꯏꯁꯤꯡꯒ ꯑꯝꯇ ꯁꯣꯛꯂꯛꯇꯦ꯫ ꯀꯌꯥꯝ ꯀꯨꯏꯔꯦ ꯍꯥꯏꯒꯦ ꯂꯥꯛꯄ? ꯑꯗꯨꯗꯤ ꯈꯪꯗꯤꯌꯦ, ꯊꯣꯔꯛꯑꯒ ꯍꯦꯛ ꯍꯪꯉꯨꯔꯣ꯫ ꯑꯗꯣ ꯇꯥ ꯊꯧꯕꯗꯣ ꯃꯁꯛ ꯀꯃꯥꯏꯅ ꯇꯧꯍꯧꯒꯦ? ꯀꯩꯅꯣ ꯃꯁꯛ ꯀꯃꯥꯏꯅ ꯇꯧꯍꯧꯒꯦ ꯍꯥꯏꯕ? ꯑꯁ, ꯃꯌꯥꯡ ꯀꯪꯕ꯭ꯔꯥ ꯅꯣꯏꯈꯠꯄ꯭ꯔꯥ? ꯃꯁꯛ ꯊꯤꯖꯤꯟꯕ꯭ꯔꯕ? ꯐꯖꯊꯣꯛꯄ꯭ꯔꯥ ꯁꯤꯅꯤ? ꯌꯥꯝ ꯐꯖꯊꯣꯛꯍꯧꯋꯤ꯫ ꯑꯁꯦꯡꯕ? ꯍꯣꯏ꯫ ꯏꯆꯦꯁꯦ ꯍꯔꯥꯎꯔꯤꯁꯦ ꯌꯦꯡꯉꯨꯅꯤ꯫ ꯀꯗꯥꯏꯅꯣ ꯏꯁꯤꯡꯗꯣ ꯑꯩ ꯁꯣꯛꯂꯛꯑꯒꯦ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯇꯣꯝꯕꯤꯗꯣ ꯍꯔꯥꯎꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯊꯔꯣꯁꯨ ꯍꯔꯥꯎꯅ ꯏꯇꯩ ꯂꯥꯛꯑꯕꯅꯤꯅ ꯋꯥꯈꯜꯁꯦ ꯈꯔ ꯅꯨꯡꯉꯥꯏꯔꯦ꯫ ꯊꯧꯕꯅ ꯇꯣꯝꯕꯤꯗ ꯌꯦꯡꯗꯨꯅ ꯅꯌꯥꯡ ꯏꯀꯪ ꯀꯪꯁꯤꯜꯂꯝꯃꯤ, ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯅꯪꯕꯣ? ꯅꯪꯅ ꯑꯥꯗ ꯂꯩꯈ꯭ꯔꯒ ꯀꯃꯥꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯗꯣꯏꯅꯣ? ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯇꯥ ꯊꯧꯕꯅꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯏꯔꯤꯕ, ꯂꯥꯏ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ꯫ ꯑꯗꯣ ꯇꯥ ꯊꯧꯕꯗꯤ ꯌꯥꯝ ꯐꯖꯊꯣꯛꯑꯝꯃꯤ꯫ ꯑꯩꯕꯣ? ꯑꯥꯗ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯒ ꯂꯩꯕ ꯃꯥꯜꯂꯦ, ꯑꯩꯅ ꯁꯣꯝꯗ ꯋꯥꯔꯤꯕ꯫ ꯅꯪꯒꯤꯗꯣ ꯀꯣꯆꯤ ꯑꯃꯁꯨ ꯌꯥꯎꯏꯀꯣ꯫ ꯑꯗꯣ ꯇꯥ ꯊꯧꯕ, ꯅꯪ ꯑꯃꯨꯛ ꯆꯠꯈꯤꯗꯣꯏꯔꯣ?
ꯆꯠꯂꯔꯣꯏ ꯁꯤꯗ ꯁꯨꯝ ꯂꯩꯔꯗꯕꯅꯤ ꯑꯁꯦꯡꯕꯒꯤ ꯆꯠꯄꯕꯨꯗꯤ ꯌꯥꯔꯤꯕꯅꯤ ꯑꯗꯣ ꯆꯠꯂꯔꯣꯏ ꯅꯪꯒꯤ ꯈꯜꯂꯒ ꯇꯥ ꯊꯧꯕ ꯑꯩꯅꯁꯨ ꯆꯠꯍꯟꯅꯤꯡꯗ꯭ꯔꯤ ꯏꯆꯤꯜ ꯏꯅꯥꯎ ꯈꯛꯇ ꯂꯩꯕꯁꯦ ꯑꯋꯥꯕ ꯇꯥꯡꯀꯛ ꯌꯥꯝꯅ ꯊꯦꯡꯅꯩ ꯁꯦꯜ ꯊꯨꯝꯗ ꯆꯥꯗ ꯊꯛꯇꯕꯒꯤ ꯑꯋꯥꯕ ꯅꯠꯇꯦ ꯊꯦꯡꯅꯔꯤꯕꯁꯦ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯈꯔꯅ nungsiꯕꯤꯔꯕꯁꯨ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯕ ꯃꯤ ꯀꯌꯥꯅꯤ ꯃꯤ ꯑꯃꯒ ꯑꯃꯒ ꯃꯥꯟꯅꯗꯦ ꯃꯈꯣꯏꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯗꯦ ꯊꯥꯖꯕꯁꯨ ꯉꯝꯗꯦ ꯃꯁꯤꯒꯤ ꯃꯔꯛꯁꯤꯗ ꯍꯤꯡꯕꯁꯦ ꯌꯥꯝꯅ ꯋꯥꯏ ꯑꯃꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯏꯁꯥꯁꯦ ꯈꯪꯇꯣꯟ ꯇꯣꯟꯊꯕꯒꯨꯝꯅꯁꯨ ꯇꯧꯏ ꯇꯣꯝꯕꯤ ꯑꯩꯒ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯨꯡꯁꯤꯅꯖꯔꯛꯄ ꯇꯥ ꯊꯧꯕ ꯅꯪꯕꯨꯗꯤ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯖꯩ ꯇꯥ ꯊꯧꯕ ꯅꯠꯇꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯀꯅꯥ ꯂꯩꯇꯦ ꯇꯥ ꯊꯧꯕ ꯅꯪ ꯂꯩꯔꯤ ꯈꯟꯅ ꯑꯩꯅꯁꯨ ꯋꯥꯈꯜ ꯌꯥꯡꯖꯒꯗꯧꯔꯤꯕꯅꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯂꯩꯔꯤ ꯍꯥꯏꯅ ꯈꯟꯗꯣꯏꯅꯤ ꯊꯧꯕꯅ ꯇꯞꯅ ꯇꯣꯝꯕꯤ ꯅꯪꯅ ꯐꯥꯎꯔꯤꯕ ꯆꯩꯅꯥꯗꯣ ꯑꯩꯁꯨ ꯈꯪꯏ ꯑꯩꯁꯨ ꯏꯃꯥ ꯏꯄꯥ ꯀꯥꯏꯅꯔꯕꯅꯤꯅ ꯃꯗꯨꯒꯤ ꯆꯩꯅꯥꯗꯣ ꯐꯪꯏ ꯑꯗꯨꯕꯨ ꯇꯥ ꯊꯧꯕ ꯅꯨꯄꯥ ꯍꯥꯏꯕꯁꯤꯒ ꯅꯨꯄꯤ ꯍꯥꯏꯕꯁꯤꯒ ꯍꯤꯡꯕꯗ ꯍꯦꯛꯇ ꯈꯦꯠꯅꯔꯛꯏ ꯐꯅ ꯊꯧꯅꯥ ꯂꯩꯕꯤ ꯑꯣꯏꯔꯕꯁꯨ ꯅꯥꯏꯇꯣꯝ ꯍꯤꯡꯕꯗ ꯌꯥꯝꯅ ꯂꯨꯏ ꯃꯗꯨꯅꯅꯤ ꯑꯩꯅ ꯂꯥꯛꯏꯁꯤꯁꯨ ꯇꯥ ꯊꯧꯕ ꯑꯩꯅ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯨ ꯇꯥꯟꯅꯔꯝꯂꯕꯅꯤ ꯏꯕꯥꯅꯤ ꯂꯨꯍꯣꯡꯅꯕ ꯑꯁꯦꯡꯕꯒꯤ ꯇꯣꯝꯕꯤꯗꯣ ꯍꯔꯥꯎꯖꯩ ꯑꯁꯦꯡꯕꯒꯤꯅꯤ ngasi ꯍꯌꯦꯡꯁꯤꯗ ꯃꯇꯝ ꯂꯦꯞꯅꯅꯕ ꯇꯧꯔꯁꯤ ꯍꯥꯏꯅ ꯑꯍꯜꯁꯤꯡꯅꯁꯨ ꯍꯥꯏꯅꯍꯧꯔꯕꯅꯤ ꯁꯥꯒꯩꯒꯤ ꯑꯗ ꯇꯥ ꯊꯧꯕ ꯀꯩꯅꯣ ꯍꯥꯏꯌꯨꯅꯦ ꯂꯨꯍꯣꯡꯂꯒ ꯑꯩ ꯀꯥꯏꯗ ꯂꯩꯗꯣꯏꯅꯣ ꯅꯣꯏꯗ ꯂꯩꯇ꯭ꯔꯗꯤ ꯊꯔꯣ ꯃꯇꯣꯝꯇ ꯍꯨꯟꯗꯣꯛꯑꯝꯁꯦ ꯍꯥꯏꯔꯣ ꯊꯧꯕꯒꯤ ꯋꯥꯗꯨꯗ ꯇꯣꯝꯕꯤ ꯃꯣꯃꯣꯟ ꯇꯧꯖꯩ ꯑꯩꯅ ꯁꯥꯒꯩꯒꯤ ꯑꯍꯜꯁꯤꯡꯗꯁꯨ ꯋꯥꯐꯝ ꯑꯁꯤ ꯍꯧꯗꯣꯛꯂꯕꯅꯤ ꯃꯈꯣꯏꯅꯁꯨ ꯂꯣꯏꯅ ꯌꯥꯏ ꯊꯔꯣꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯈ꯭ꯔꯕ ꯃꯇꯨꯡꯗꯕꯨꯗꯤ ꯑꯩꯈꯣꯏꯗ ꯂꯩꯒꯦꯔꯥ ꯅꯣꯏꯗ ꯂꯩꯒꯦꯔꯥ ꯆꯞ ꯃꯥꯟꯅꯩ ꯂꯩꯅꯤꯡꯕ ꯃꯐꯝ ꯑꯃꯗ ꯑꯗꯨꯝ ꯂꯩꯔꯁꯤ ꯑꯗꯨꯗꯤ ꯇꯥ ꯊꯧꯕꯁꯤ ꯌꯥꯋꯣꯡ ꯏꯟꯗꯣꯏꯅꯤꯅꯦꯀꯣ ꯏꯟꯕ ꯇꯥꯔꯦꯗꯅ ꯅꯁꯨꯝꯂꯥꯡꯒꯤꯗꯃꯛꯇ ꯋꯥꯗꯣ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯅꯣꯛꯃꯤꯟꯅꯩ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯇꯣꯝꯕꯤ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩ ꯃꯅꯥꯎꯅꯨꯄꯤ ꯊꯔꯣꯅ ꯃꯆꯦꯗ ꯋꯥꯍꯪ ꯍꯪꯂꯤ ꯏꯆꯦ ꯀꯩꯅꯣꯃꯦ ꯊꯔꯣ ꯅꯪꯕꯣ ꯄꯪꯀꯧꯗ ꯀꯧꯏ ꯉꯁꯥꯏ ꯏꯇꯩꯅ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯀꯩ ꯋꯥꯔꯤ ꯁꯥꯟꯅꯔꯛꯀꯦꯕ ꯀꯔꯤꯕꯨ ꯁꯥꯟꯅꯔꯨꯗꯣꯏꯅꯣ ꯀꯩꯝꯇ ꯁꯥꯗꯦꯁꯦ ꯅꯆꯤꯟ ꯊꯤꯒꯅꯨ ꯏꯆꯦ ꯊꯔꯣ ꯑꯉꯥꯡꯅ ꯏꯔꯥꯡ ꯌꯥꯝ ꯇꯧꯒꯅꯨ ꯑꯩꯗꯤ ꯈꯪꯗꯦꯀꯣ ꯍꯥꯏꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯃꯁꯤ ꯑꯉꯥꯡꯁꯤ ꯌꯦꯡꯉꯨꯅꯦ ꯑꯩꯉꯣꯟꯗꯁꯨ ꯋꯥ ꯂꯣꯠꯀꯅꯨꯗ ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯝꯅ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕ ꯏꯆꯦ ꯃꯁꯤꯗꯤꯕ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯒ ꯇꯣꯝꯕꯤ ꯅꯣꯛꯇꯨꯅ ꯅꯤꯡꯉꯥꯏꯗꯤꯕ ꯅꯪꯁꯨꯅꯦ ꯍꯥꯏꯔꯛꯑꯣꯀꯣ ꯑꯩꯗꯤ ꯇꯥꯗꯧꯒꯤ ꯉꯥꯏꯔꯕꯅꯤ ꯇꯣꯝꯕꯤꯅ ꯇꯞꯅ ꯃꯥꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯍꯧꯗꯣꯔꯛꯑꯝꯃꯤ ꯑꯌꯥ ꯑꯁꯦꯡꯕꯒꯤꯔꯣ ꯀꯔꯝ ꯀꯥꯟꯗꯅꯣ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯂꯦꯞꯅꯔꯅꯤ ꯍꯥꯏ ꯑꯁ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤꯅꯦ ꯃꯥꯁꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯡꯐꯩꯗ ꯂꯩꯔꯔꯣꯏ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯅꯤ ꯍꯥꯏ ꯑꯗꯣ ꯏꯆꯦ ꯂꯨꯍꯣꯡꯉꯒ ꯀꯥꯏꯗ ꯂꯩꯗꯣꯏꯅꯣ ꯁꯤꯗ ꯂꯩꯇ꯭ꯔꯗꯤ ꯀꯥꯏꯗ ꯂꯩꯗꯣꯏꯅꯣ ꯊꯔꯣ ꯍꯔꯥꯎꯅ ꯑꯁ ꯑꯗꯨꯗꯤ ꯂꯨꯍꯣꯡꯉꯒ ꯌꯨꯝꯁꯤꯗ ꯏꯇꯩ ꯂꯩꯔꯗꯕꯅꯤꯅ ꯃꯤꯅ ꯈꯠꯅꯕ ꯍꯧꯔꯛꯄꯗ ꯍꯥꯟꯅꯗꯤꯅꯦ ꯈꯪꯅ ꯈꯪꯁꯤꯟꯅꯗꯅ ꯂꯩꯕꯗꯣ ꯍꯧꯖꯤꯛꯇꯤ ꯐꯖꯅ ꯈꯠꯅꯕ ꯌꯥꯔꯅꯤ ꯅꯪꯁꯨꯅꯦ ꯃꯤ ꯈꯠꯅꯕꯗꯤ ꯐꯖꯅ ꯄꯥꯝꯕꯖꯥꯠꯅꯤ ꯄꯥꯝꯃꯤꯅ ꯎꯁꯤꯠꯈꯤꯗꯕ ꯃꯌꯥꯝꯗꯣ ꯑꯩꯒꯤ ꯊꯃꯣꯏ ꯅꯨꯡꯁꯤꯗ ꯁꯥꯎꯅꯤꯡꯂꯒ ꯂꯩꯔꯤꯕꯅꯤ ꯇꯣꯝꯕꯤ ꯅꯣꯛꯏ ꯃꯅꯥꯎꯅꯨꯄꯤꯒꯤ ꯋꯥꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕꯗꯤꯅꯦ ꯏꯅꯝꯃ ꯑꯌꯤꯡꯕꯤꯅꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯏꯆꯦꯅꯁꯨ ꯈꯪꯉꯕꯅꯤ ꯉꯁꯥꯏ ꯃꯅꯤꯡꯒꯤ ꯏꯪꯈꯣꯜꯗ ꯑꯩꯅ ꯊꯣꯛꯎꯕꯗꯣ ꯑꯗꯨꯗꯁꯨ ꯂꯣꯏꯍꯧꯔꯦ ꯑꯃꯨꯛ ꯇꯣꯏꯕ ꯀꯩꯗꯧꯍꯧꯒꯦ ꯏꯆꯦꯗꯤ ꯉꯁꯤꯒꯤ ꯊꯣꯛꯎꯗ꯭ꯔꯤ ꯁꯝꯕꯟꯒꯥꯗꯣ ꯈꯔ ꯅꯝꯈꯥꯏꯕꯒꯤ ꯇꯦꯛꯍꯧꯔꯦ ꯑꯗꯒꯤ ꯏꯪꯈꯣꯜꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤꯒꯗꯣ ꯄꯠ ꯍꯤꯡꯆꯥꯕꯤꯅ ꯊꯠꯄꯗꯧꯅ ꯂꯣꯏꯍꯧꯔꯦ ꯑꯦ ꯑꯗꯨꯗꯤ ꯁꯟꯅ ꯆꯪꯕꯒꯤ ꯑꯣꯏꯔꯝꯒꯅꯤꯍꯦ ꯏꯅꯝꯃ ꯑꯌꯤꯡꯕꯤꯅ ꯑꯣꯏꯔꯝꯒꯅꯤ ꯑꯁ ꯏꯆꯦ ꯁꯟꯒꯤ ꯈꯨꯆꯪ ꯅꯠꯇꯦ ꯃꯤꯒꯤ ꯈꯨꯆꯪ ꯍꯩꯃꯥ ꯁꯟꯅ ꯆꯪꯉꯗꯤ ꯂꯣꯏꯅ ꯆꯥꯊꯣꯛꯑꯝꯃꯅꯤꯌꯦ ꯏꯆꯦꯅ ꯃꯔꯣꯜ ꯑꯃ ꯅꯍꯥꯟꯁꯨꯅꯤ ꯁꯝꯕꯟꯗꯣ ꯊꯨꯗꯦꯛꯑꯒ ꯏꯪꯈꯣꯜꯗꯒꯤ ꯏꯟꯁꯥꯡ ꯍꯦꯛꯍꯧꯕꯅꯤ ꯍꯨꯔꯥꯟꯕꯤꯗꯧꯅ ꯍꯥꯏꯔꯒ ꯑꯗꯨꯝ ꯍꯦꯛꯄ ꯌꯥꯕꯗꯨꯕꯨ ꯁꯤꯗꯩꯁꯤꯗꯅꯦ ꯃꯔꯥꯟꯗꯣ ꯂꯥꯟꯖꯔꯕꯅꯤꯅ ꯍꯥꯏꯕꯗꯣ ꯉꯝꯗ꯭ꯔꯦꯗꯣ ꯃꯁꯤ ꯏꯅꯝꯃꯁꯤꯃ ꯐꯔꯣꯏꯗꯧꯔꯤꯕꯅꯤ ꯑꯗꯨꯝ ꯌꯨꯝꯊꯪꯅꯕꯗ ꯅꯨꯡꯉꯥꯏꯔꯔꯣꯏꯗꯕꯅꯤ ꯊꯕꯛꯇꯤ ꯁꯨꯅꯤꯡꯗꯦ ꯏꯪꯈꯣꯜꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤꯁꯨ ꯊꯥꯅꯤꯡꯗꯦ ꯇꯨꯝꯕꯒ ꯆꯥꯕꯒ ꯑꯗꯨꯒ
ꯃꯤꯒꯤ ꯏꯪꯈꯣꯜ ꯑꯐꯕ ꯎꯔꯒ ꯍꯦꯛꯇ ꯆꯥꯅꯤꯡꯉꯤ ꯍꯦꯛꯂꯕꯁꯨ ꯅꯤꯡꯊꯤꯅ ꯐꯖꯅ ꯍꯦꯛꯑꯒ ꯆꯥꯗꯦ ꯍꯤꯡꯆꯥꯕꯤ ꯀꯃꯥꯏꯅ ꯄꯠ ꯄꯠꯅꯤ ꯃꯥꯅ ꯊꯠꯂꯤꯁꯦ ꯃꯁꯥꯅꯒ ꯊꯥꯔꯒ ꯆꯥꯗ꯭ꯔꯕꯅꯤꯅ ꯃꯤꯅ ꯊꯥꯕꯒꯤ ꯑꯋꯥꯕꯁꯨ ꯃꯁꯥꯗꯤ ꯈꯪꯗ꯭ꯔꯤ ꯃꯁꯥꯅ ꯊꯥꯖꯔꯕꯗꯤ ꯀꯌꯥꯝ ꯋꯥꯏ ꯍꯥꯏꯕꯗꯣ ꯈꯪꯒꯗꯕ ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯧꯅꯣ ꯈꯪꯗꯦ ꯃꯧꯅꯤ ꯀꯥꯏꯅ ꯁꯛꯇꯥ ꯑꯁꯤꯒ ꯌꯥꯔꯦꯁꯤꯗꯣ ꯃꯤꯒꯤ ꯋꯥꯗꯣ ꯉꯥꯡꯒꯅꯨ ꯏꯇꯩꯗꯣ ꯌꯨꯝꯁꯤꯗ ꯂꯥꯛꯇ ꯂꯥꯛꯈꯤꯁꯅꯨ ꯑꯩ ꯇꯧꯈꯤꯕ ꯈꯪꯅꯤꯕ ꯇꯣꯝꯕꯤ ꯃꯅꯥꯎꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯇꯥꯔꯒ ꯅꯣꯛꯆꯩ ꯊꯔꯣꯅ ꯁꯤꯗꯩꯗꯤꯅꯦ ꯑꯩꯁꯨ ꯅꯨꯄꯥ ꯀꯣꯏꯕ ꯌꯥꯔꯅꯤ ꯑꯦ ꯀꯣꯏꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕ ꯅꯪꯁꯦ ꯀꯣꯏꯅꯤꯡꯗꯕ ꯁꯥꯕ ꯅꯠꯇ꯭ꯔꯣ ꯇꯟꯖꯥꯗꯨꯗ ꯃꯄꯥꯟꯂꯣꯝꯗꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯇꯣꯝꯕꯤꯅ ꯃꯈꯣꯜ ꯑꯃ ꯇꯥꯔꯤꯁꯤꯕꯨ ꯃꯄꯥꯟꯗ ꯅꯠꯇ꯭ꯔꯣ ꯑꯩꯗꯤ ꯇꯥꯗꯤꯌꯦ ꯏꯆꯦ ꯃꯄꯥꯟꯒꯤ ꯊꯣꯡ ꯂꯣꯜꯂꯝꯕ꯭ꯔꯣ ꯅꯪꯕꯣ ꯂꯣꯜꯂꯝꯗꯤꯌꯦ ꯏꯆꯦ ꯆꯠꯂꯣ ꯑꯝꯇ ꯌꯦꯡꯉꯨꯆꯣ ꯍꯣꯏ ꯏꯆꯦ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯊꯔꯣꯗꯣ ꯊꯣꯛꯈꯤꯔꯝꯃꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯊꯔꯣꯗꯣ ꯂꯥꯎꯔꯛꯂꯝꯃꯤ ꯍꯨꯔꯥꯟꯕ ꯐꯥꯔꯦ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯍꯨꯔꯥꯟꯕ ꯐꯥꯔꯦ ꯏꯆꯦ ꯏꯆꯦ ꯀꯩꯅꯣꯅꯦ ꯃꯥꯅ ꯂꯥꯎꯔꯤꯁꯤꯕꯣ ꯇꯣꯝꯕꯤꯗꯣ ꯃꯩꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯏ ꯊꯔꯣ ꯀꯩꯅꯣ ꯅꯪꯅ ꯂꯥꯎꯔꯤꯗꯨꯕꯣ ꯏꯆꯦ ꯍꯨꯔꯥꯟꯕ ꯐꯥꯔꯦ ꯇꯨ ꯊꯔꯣ ꯃꯤ ꯑꯃ ꯀꯣꯟꯁꯤꯟꯗꯨꯅ ꯐꯥꯔꯤ ꯇꯣꯝꯕꯤꯅ ꯀꯅꯥꯅꯣ ꯁꯤꯕꯣ ꯏꯆꯦ ꯃꯃꯥꯏꯁꯤꯗ ꯃꯩꯁꯤ ꯊꯥꯟꯖꯜꯂꯨ ꯀꯅꯥꯅꯣ ꯌꯦꯡꯁꯤ ꯏꯃꯨꯡꯗ ꯍꯨꯔꯥꯟꯕ ꯆꯪꯉꯝꯃꯤꯅꯤ ꯇꯨꯃꯤꯟꯅ ꯆꯦꯟꯊꯣꯛꯄꯗꯅꯦ ꯊꯣꯡꯖꯤꯟꯗ ꯄꯜꯂꯒ ꯇꯨꯁꯤꯜꯂꯒ ꯂꯩꯔꯝꯃꯤꯅꯤ ꯇꯣꯝꯕꯤ ꯃꯩꯗꯨ ꯊꯥꯡꯖꯤꯟꯗꯨꯅ ꯌꯦꯡꯉꯤ ꯇꯣꯝꯕꯤ ꯉꯛꯅ ꯁꯤꯗꯤ ꯏꯅꯝꯃ ꯑꯌꯤꯡꯕꯤꯅꯤꯅ ꯊꯔꯣꯅ ꯁꯥꯎꯅ ꯑꯩꯅ ꯃꯁꯤ ꯑꯣꯏꯔꯝꯃꯅꯤ ꯍꯥꯏꯕꯁꯦ ꯈꯪꯉꯕꯅꯤ ꯍꯨꯔꯥꯟꯕꯤꯁꯦ ꯏꯅꯝꯃ ꯅꯪꯗꯤ ꯅꯨꯃꯤꯗꯥꯡ ꯑꯃꯝꯕ ꯃꯔꯛꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ ꯑꯌꯤꯡꯕꯤ ꯄꯥꯈꯠꯅ ꯇꯣꯝꯕꯤꯌꯥ ꯑꯩꯁꯦ ꯅꯣꯏꯗ ꯀꯩꯅꯣꯝꯃ ꯍꯪꯒꯦꯅ ꯂꯥꯛꯄꯅꯤ ꯃꯝꯕꯗꯨꯗ ꯊꯣꯡꯖꯤꯟꯁꯤꯗ ꯇꯨꯁꯤꯜꯂꯤꯕꯅꯤ ꯃꯆꯤꯟ ꯊꯤꯔꯤꯅꯦ ꯏꯆꯦ ꯃꯥꯒꯤꯁꯦ ꯃꯆꯤꯟ ꯊꯤꯔꯤꯅꯤ ꯆꯤꯟꯊꯤꯕꯤꯁꯦ ꯏꯅꯝꯃ ꯇꯥꯊꯣꯏꯕ ꯍꯣꯏꯗ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯗ ꯑꯁꯦꯡꯕꯗꯣ ꯍꯥꯏ ꯇꯣꯝꯕꯤꯌꯥ ꯏꯅꯝꯃꯅ ꯍꯥꯏꯁꯤ ꯑꯁꯦꯡꯕꯅꯤ ꯅꯪꯅꯦ ꯅꯆꯤꯟꯗꯣ ꯊꯨꯒꯥꯏꯖꯅꯤ ꯑꯁꯦꯡꯕ ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯛꯑꯣ ꯊꯔꯣ ꯏꯅꯝꯃꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ ꯅꯪꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯑꯩꯈꯣꯏꯅ ꯊꯥꯖꯒꯗꯕ ꯅꯠꯇꯦ ꯌꯨꯝꯁꯤꯗ ꯑꯍꯜ ꯑꯃ ꯂꯩꯇꯦ ꯈꯪꯕꯅ ꯅꯪꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯆꯪꯉꯛꯏꯕ ꯅꯠꯇ꯭ꯔో ꯅꯪ ꯑꯐꯕ ꯅꯨꯄꯤ ꯅꯠꯇꯦ ꯃꯇꯝ ꯆꯨꯞꯄꯗ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯃꯥꯡꯅꯅꯕ ꯁꯤꯜꯂꯛꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯂꯝꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ ꯂꯣꯏꯅ ꯈꯪ ꯏꯅꯝꯃꯅ ꯅꯨꯄꯥ ꯀꯌꯥꯗ ꯑꯩꯈꯣꯏꯕꯨ ꯌꯣꯟꯊꯣꯛꯅꯕ ꯇꯧꯕꯗꯨꯁꯨ ꯑꯩꯈꯣꯏꯅ ꯈꯪꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ ꯃꯧ ꯐꯠꯇꯕꯤ ꯊꯔꯣ ꯑꯩꯅ ꯃꯇꯥꯡ ꯆꯥꯕ ꯑꯃ ꯉꯥꯏꯔꯛꯂꯤꯕꯁꯦ ꯀꯨꯏꯔꯕꯅꯤ ꯏꯅꯝꯃꯒꯤ ꯂꯤꯆꯠ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯨꯟꯅ ꯈꯪ ꯂꯩꯀꯥꯏꯅꯤ ꯈꯨꯜꯅꯤ ꯌꯨꯝꯊꯪꯅꯕꯅꯤ ꯑꯩꯈꯣꯏꯕꯨ ꯍꯦꯟꯅ ꯌꯦꯡꯁꯤꯟꯕꯤꯒꯗ꯭ꯔꯥꯅ ꯍꯥꯏꯔꯒ ꯏꯅꯝꯃꯅ ꯑꯩꯈꯣꯏꯕꯨ ꯍꯦꯟꯅ ꯃꯥꯡꯅꯅꯕ ꯁꯤꯟꯕ ꯊꯔꯣ ꯏꯅꯝꯃꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯁꯦ ꯅꯪꯒꯤ ꯂꯤꯛꯇꯣ ꯅꯠꯇ꯭ꯔꯣ ꯊꯔꯣꯅ ꯌꯦꯡꯗꯨꯅ ꯑꯌꯥ ꯃꯥꯅꯤ ꯁꯤꯗꯤ ꯑꯩꯒꯤ ꯂꯤꯛꯅꯤ ꯏꯅꯝꯃ ꯅꯪꯗꯤ ꯑꯩꯈꯣꯏꯗ ꯂꯤꯛꯁꯦ ꯍꯨꯔꯥꯟꯕ ꯆꯪꯉꯛꯏꯕ ꯑꯣꯏꯔꯦ ꯅꯨꯃꯤꯗꯥꯡꯁꯤꯗ ꯁꯤꯗꯤ ꯑꯩꯒꯤ ꯀꯥꯒꯤ ꯐꯃꯨꯡꯗ ꯂꯩꯍꯧꯕꯅꯤ ꯀꯩꯒꯤꯅꯣ ꯏꯅꯝꯃꯅ ꯁꯤꯒꯨꯝꯕ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛꯁꯦ ꯇꯧꯔꯤꯁꯤꯕꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏꯗꯒꯤ ꯊꯔꯣꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯃꯁꯦ ꯃꯆꯤꯟ ꯊꯤꯔꯤꯅꯤ ꯆꯨꯝꯅ ꯆꯪꯉꯛꯄ ꯑꯣꯏꯔꯝꯃꯣꯏ ꯍꯨꯔꯥꯟꯕ ꯆꯪꯉꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯅ ꯍꯨꯔꯥꯟꯕꯤꯅꯤ ꯃꯁꯦ ꯏꯪꯈꯣꯜꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤꯁꯨ ꯃꯥꯅ ꯍꯨꯔꯥꯟꯕꯗ ꯂꯣꯏꯅ ꯂꯣꯏꯔꯕꯅꯤ ꯊꯥꯕꯅ ꯑꯩꯈꯣꯏꯅ ꯊꯥꯔꯒ ꯍꯨꯔꯥꯜꯂꯒ ಚಾಬನ ಮಾನೆ ಹೆನೆ ಹಿಲಂಗನಿ ಇಕಾಯಿ ಖಂಗದಬಿಸೆ ಐಗಿ ಲಿಕ್ಕ ಹುರಾನಬ ತೌರದನ ಹುರಾನ್ಬಿ ಲಿಕ್ಸೆ ಇಚೇಗ ಎಗನ ವಾನ ಸುಜದುನ ಯಾಮ್ನ ವಾನ ತಸಿನ್ ಖೊಂಜಿಂದುನ ಸಜಬನ ಖಂಗಬ ಇನಮ್ಮದಿ ಸುನಿಂಗ್ದಿ ತುಮ್ದನ ಖರ ಚಾಸಿಲಗ ಸನಾಲಿಕ್ ಅಮ ಸಜಿನ್ಗನಿ ಹಾಯ್ಬಿಸು ಖಂಗ್ದೆ ಅರೈಬದುಸು ಕಾಯ್ಥೋಕ್ತನ ಚಾರಿಬ ಅದುಗ ಐಖೋಗಿ ಲಿಕ್ಸಿಸು ಅಮು ಪಾಮಿಬನಿನೆ ꯇꯣꯝꯕꯤꯅ ꯁꯥꯎꯅ ꯏꯅꯝꯃꯒꯤ ꯉꯁꯤꯒꯤ ꯃꯑꯣꯡꯁꯤꯗꯤ ꯌꯥꯝꯅ ꯍꯩꯅꯗꯦꯗ ꯌꯨꯝꯊꯪꯅꯕꯅꯤ ꯏꯅꯝꯃꯅꯤ ꯍꯥꯏꯕꯗ ꯑꯌꯤꯡꯕꯤ ꯀꯞꯇꯨꯅ ꯇꯣꯝꯕꯤ ꯏꯅꯝꯃ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯁꯦ ꯂꯤꯛꯁꯦ ꯂꯧꯔꯣ ꯏꯅꯝꯃ ꯆꯠꯂꯒꯦ ꯊꯔꯣꯗꯤ ꯁꯥꯎꯅ ꯀꯔꯤꯒꯤ ꯆꯠꯄ ꯂꯩꯀꯥꯏ ꯈꯪꯅꯅꯕ ꯇꯥꯛꯀꯗꯧꯔꯤꯕꯅꯤ ꯈꯪꯉꯕ ꯊꯔꯣ ꯑꯗꯨꯝꯅꯗꯤ ꯇꯧꯒꯅꯨ ꯏꯅꯝꯃ ꯁꯤꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯅꯈꯣꯏꯒꯤ ꯇꯥꯊꯣꯏꯕꯅꯁꯨ ꯈꯪꯂꯒ ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯔꯅꯤ ꯂꯩꯀꯥꯏ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩ ꯃꯥꯏꯁꯦ ꯊꯥꯡꯒꯠꯇꯨꯅ ꯆꯠꯄ ꯉꯝꯂꯔꯣꯏ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯄꯨꯡꯂꯣꯏ ꯂꯣꯏꯔꯅꯤ ꯁꯤꯈꯤꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯅꯈꯣꯏ ꯏꯅꯝꯃꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤ ꯏꯅꯝꯃ ꯑꯃꯨꯛ ꯍꯟꯅ ꯁꯤꯒꯨꯝꯕ ꯇꯧꯔꯔꯣꯏ ꯏꯅꯝꯃ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯖꯧ ꯍꯥꯏꯔꯕꯁꯨ ꯍꯥꯏꯖꯒꯦ ꯇꯣꯝꯕꯤ ꯁꯥꯎꯅ ꯍꯨꯔꯥꯟꯗ꯭ꯔꯤꯉꯩꯗ ꯃꯌꯥꯝ ꯃꯃꯥꯡꯗ ꯆꯣꯞꯄ ꯅꯪꯒꯅꯤ ꯏꯅꯝꯃꯒꯤ ꯄꯨꯟꯁꯤ ꯂꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯍꯥꯟꯅ ꯈꯪꯍꯧꯗ꯭ꯔꯕꯣ ꯋꯥꯈꯜ ꯈꯟꯊꯕꯤꯍꯧꯗ꯭ꯔꯕ꯭ꯔꯣ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯐꯕ ꯊꯕꯛ ꯅꯠꯇ꯭ꯔꯒ ꯐꯠꯇꯕ ꯊꯕꯛꯅꯤ ꯍꯥꯏꯕꯁꯤ ꯍꯥꯟꯅ ꯈꯪꯕꯤꯗ꯭ꯔꯕꯣ ꯊꯔꯣꯅ ꯑꯃꯨꯛ
ꯃꯃꯥꯡꯗ ꯏꯅꯝꯃꯅ ꯇꯧꯈꯤꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯕꯨ ꯏꯃꯥ ꯏꯄꯥ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯌꯥꯔꯅꯤ ꯍꯥꯏꯅ ꯃꯃꯥꯡꯗ ꯎꯁꯤꯠꯇꯕ ꯃꯌꯥꯝ ꯑꯗꯣ ꯊꯃꯣꯏꯁꯤꯗ ꯌꯨꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯏꯅꯝꯃꯅ ꯇꯥ ꯊꯧꯕꯒꯤ ꯃꯃꯥꯡꯗ ꯑꯆꯨꯝꯕ ꯁꯥꯕ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨꯅ ꯑꯔꯥꯟꯕ ꯇꯥꯍꯟꯕ, ꯂꯩꯀꯥꯏꯗꯒ ꯏꯅꯝꯃꯅ ꯑꯆꯨꯝꯕ ꯁꯥꯔꯒ ꯋꯥꯔꯤ ꯁꯥꯕ ꯑꯩꯈꯣꯏꯅ ꯈꯪꯂꯝꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ? ꯊꯥꯔꯣ, ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯂꯔꯣꯏ ꯈꯟꯅ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯑꯃꯨꯛꯇꯪꯗꯤ ꯏꯅꯝꯃꯒꯤ ꯃꯇꯝ ꯂꯥꯛꯀꯅꯤ ꯈꯟꯅ ꯊꯃꯣꯏꯁꯤꯗ ꯁꯤꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯗꯨꯒꯤ ꯅꯨꯃꯤꯠꯇꯣ ꯆꯞ ꯆꯥꯅ ꯁꯨꯔꯦ, ꯂꯦꯝꯅ ꯇꯣꯛꯀꯗꯕ ꯅꯠꯇꯦ ꯍꯦꯛꯇ꯫ ꯊꯥꯔꯣ, ꯏꯅꯝꯃꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ꯫ ꯏꯅꯝꯃꯅ ꯇꯧꯈ꯭ꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒ ꯏꯅꯝꯃꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯒ ꯍꯦꯛꯇ ꯉꯥꯛꯄꯤꯒꯗꯕ ꯅꯠꯇꯦ ꯈꯪꯉꯕ? ꯉꯁꯤꯅꯦ ꯂꯩꯀꯥꯏ ꯇꯥꯛꯇꯨꯅ ꯈꯣꯡꯒꯣꯏꯅꯒꯗꯕꯅꯤ꯫ ꯊꯥꯔꯣ, ꯇꯣꯝꯕꯤ, ꯑꯗꯨꯝꯅꯗꯤ ꯇꯧꯒꯅꯨ꯫ ꯊꯥꯔꯣꯅ ꯂꯥꯎꯗꯨꯅ, ꯂꯩꯀꯥꯏ ꯂꯩꯀꯥꯏ, ꯍꯨꯔꯥꯟꯕ ꯐꯥꯔꯦ, ꯍꯨꯔꯥꯟꯕ ꯐꯥꯔꯦ! ꯑꯁꯨꯝꯅ ꯊꯥꯔꯣꯅ ꯀꯣꯏꯂꯥꯎ ꯂꯥꯎꯕꯗꯒꯤ ꯃꯌꯥꯝ ꯑꯃ ꯆꯪꯅꯔꯛꯂꯝꯃꯤ꯫ ꯑꯏꯪꯕꯤꯁꯨ ꯆꯦꯟꯈꯤꯗꯅꯕ ꯍꯥꯏꯅ ꯀꯟꯅꯁꯨ ꯐꯥꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯑꯃꯗꯒꯤ ꯑꯃ ꯃꯌꯥꯝ ꯑꯃ ꯇꯤꯜꯂꯔꯤ꯫ ꯑꯏꯪꯕꯤ ꯀꯞꯇꯨꯅ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯈꯥꯡꯉꯤ ꯏꯀꯥꯏꯅ ꯃꯥꯒꯤ ꯅꯨꯄꯥ ꯊꯣꯏꯕꯅ ꯑꯏꯪꯕꯤꯕꯨ ꯐꯨꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯊꯥꯔꯣꯒꯤ ꯊꯃꯣꯏꯗꯗꯤ ꯀꯂꯛ ꯄꯦꯟꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯏꯪꯕꯤꯗꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯇꯣꯝꯕꯤꯒ ꯊꯧꯕꯒꯁꯨ ꯂꯨꯍꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯧꯕꯒ ꯂꯨꯍꯣꯡꯕꯗꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯋꯥꯈꯜ ꯋꯥꯖꯕ ꯑꯗꯨꯁꯨ ꯈꯔ ꯐꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫